Lakle Inspector Tayay Ahanwa magtada Diamond Radio Channel gi Inspector Tayay Thaurom asibu tabiri basingu James Haigur jamna taramlok chabagaloinana ikoknona khurumjari ngasi su puduna laksari Diamond Radio Channel gi Inspector Tayay Chaniga taramathui suba tangka Sandok chariba thaurom asi Hauzik hingliba natraga laikhidreba kanagumbaga karigumba hiram amatada mari lenajadi wari singasi wakhalna sagachabani masida lakpa wakat aikhoina logjaba ngamjaro masi makha tarakpada Inspector Tayay Police Station naduda Rajen sir case asi phagi digi amna ludoni imung aduda nungaina da basu kanamta leiti aduga imung aduda mi ahum halaga mi amana hingalamba adubu machano pasurasu thangna mafam kharada lelamba yamna ruboi gadori santosu ngasigi lakrabra sir hoje bogidi laktri sir kogen aduga farukti sir makoi su punu sakhibene punu lakada malisa phare makoi lagari poramadi soidana lane khale lagai adugi miyamge hoje phabu kol amatasu lakti karigumba khar khanglabadi khoida hayu haibasu akhoida kol toroga hainingdaba mal Taudu ama thoku matamda lamdam adu da lairiba miyamna he cooperation piningdabagumba haibadi makoi maming mathadu pangani yeknaba lairagasu yeknaba singadu makoi do onsalakane haibagi kiba miyamna he phonei adu khoi number du call torokpada akhuna makoi gi maming matha haidogadaba nati fare yengba tare sir kaidore gamai sir aibo sir da karinom ta haining greda sir kari torge gamai case asiga mari leinabra natroga kari wari no nang haining se ngarang ina haiba leichal fast food ki makoi gi chicken rice adu gi wari ro sir adu gi dina te da sir ai se tumpham safam khang na ba mataw ro ba sir nate kari no nang tumpham safam khang dir bu kari gi no sir kari no moi gi hida ka pa da mi khudak ta si haibra kari no ya launa ri si ba sir si bu kamai to ba jano sir ngamai madu seng mu khang dri da adu Karigino adu mi si ko le haraga nang hojik si dri si de sir karino September tha da loina si gi ni mo hai bu de sir marak tamuk sirka dra khang de ne sir ai karino hida ka bu no da sir isa se le pham sa phang khang dre da sir ai gamai akhoi gi sana lai pa si da jo hoji mi lak mari khare hen hida ka pa ni aduga India gi oina mi crore kun gani thoi hida ka bla masi khakta na the USA da su ayama missing hida ka bla Masih kakta nate UK da Israel da khwaidagi hidak masing yamna kapagi makoi record thamni ban tonga tomba Europe ke lebak sing aduga Asia ke lebak sing housing ne hidak kapasida mang thana loina sangsilang lebang aktan tonga ba khang hai sing ne makoi na predict tawda andaki sahi sigi loiram dai di laina se malem dagi 80% hena mutlagani hai ba phaw hainari ban adubu vaccine kaptraba aduga ne laina sting ak thokna na bai khoina thodang do logdrabadi hainari ba khanari bo afam se oirak ta base hoi hoju phabu hida kap lobadagi siba thodo wa thok se khradi dum laikre adubo makhoi gi cause of death siba gi maram se postmortem de loina khangi dana akhoina pari ba ke sing asi da su karam matam da mi si sibano karam matam da hat pano pungsing kaya don haiba se exact pung do haiba ngamdraga su pung amagi manung da dumak pi bangam masi khakta nate siri ba sida haksang gi part sing asina Kari asoiba lakpadagi masida mioi adu sikibano haibase masigi maram se postmortem da hanna madu torokana khangbungam adubu hauju phogidi health department na aduga akhang hai doctor singna hari bu wafam sida makoi amata yaba leitri makoi ne yaragadi miyam punumakta doctor singna hida kapasi siba suyai haibana singbase doctor singna so hairakani World Health Organization gi leiriba doctor sing aduga scientist ke leiridana Scientist sing asina su miyo bigi haksang da sohli haibo wafam se chap chana proof puthoglaga madu hida kapta na basoidan harakan hauzik leri bo wafam se di puthorogli hidak sing ase approve tawdaba approval phangdaba kaya marum so hauzik leri ban tapna hidak sing adugi approval phangdaba dugi maram karino haiduna asoiba thijalaba matungda madu semdok sadolaga hidak sing do amuk puthorokpada approval pibe hidak kaya no gi hengalagli bani masi khakta nate lepa leitana leba kaya na makoi na so hariba mioi bu khunai da nariba anaba sidagi makoi na puthokpa vaccine aduna
ꯑꯅꯥꯕꯁꯦ ꯄꯨꯡꯐ ꯐꯍꯜꯂꯤ ꯍꯥꯏꯕꯁꯦ ꯍꯥꯏꯅꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛꯁꯨ ꯑꯦꯄ꯭ꯔꯨꯚꯦꯜ ꯉꯥꯏꯔꯤꯕ ꯀꯌꯥ ꯑꯃꯔꯣꯝ ꯌꯥꯎꯔꯤ ꯃꯗꯨꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯒꯤ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕꯗꯤ ꯆꯍꯤ 10ꯒꯤ ꯃꯊꯛꯇꯒꯤꯅ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯃꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯍꯤꯗꯥꯛꯁꯤ ꯅꯠꯇꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯍꯤꯗꯥꯛ ꯑꯃ ꯄꯨꯊꯣꯛꯅꯅꯕꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗꯅꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯐꯝꯗꯨꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯤꯔꯛꯄ ꯑꯣꯏꯁꯅꯨꯗ ꯌꯥꯝꯅꯁꯨ ꯀꯤꯁꯜꯂꯨꯅꯨ ꯁꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯅ ꯂꯣꯏꯅ ꯀꯥꯞꯄꯦ ꯑꯩꯈꯣꯏ ꯁꯤꯗ꯭ꯔꯤꯁꯤꯗꯤ ꯅꯪꯁꯨ ꯀꯥꯞꯄꯦ ꯅꯪꯁꯨ ꯁꯤꯗ꯭ꯔꯤꯗꯨꯗꯤ ꯑꯁ ꯁꯥꯔꯅ ꯑꯗꯣꯝꯅ ꯍꯥꯏꯔꯒꯅ ꯈꯔ ꯑꯃꯨꯛ ꯐꯕ ꯁꯥꯔ ꯍꯥꯏꯗꯤ ꯀꯗꯥꯏꯗꯒꯤ ꯃꯪꯗꯨꯗꯀꯣ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦꯅ ꯑꯩꯅ ꯇꯧꯔꯨꯕ ꯃꯇꯝꯗꯨꯗꯤ ꯁꯥꯔ ꯃꯈꯣꯏꯒꯤ ꯀꯔꯤꯅꯣ ꯕꯣꯟ ꯃꯥꯟꯕꯤꯗꯨ ꯇꯧꯔꯒ ꯕꯣꯟꯒꯤ ꯃꯇꯣꯟꯗ ꯆꯦꯡꯒꯨꯝ ꯃꯌꯥꯝ ꯁꯧꯗꯣꯛꯄꯗꯣ ꯃꯗꯨꯒꯤ ꯃꯆꯨꯗꯣ ꯑꯁ ꯑꯉꯥꯡꯕꯋꯣ ꯀꯔꯤꯋꯣ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯋꯣ ꯀꯔꯤꯋꯣ ꯑꯁ ꯊꯔꯣ ꯑꯣꯟꯊꯔꯒ ꯁꯥꯔ ꯆꯤꯡ ꯑꯃꯗꯒꯤ ꯑꯉꯝꯕꯗ ꯑꯩꯅ ꯇꯨꯝꯃꯦꯅ ꯇꯧꯋꯤ ꯁꯥꯔ ꯃꯊꯛꯇꯨꯗꯒꯤ ꯊꯔꯣ ꯑꯣꯟꯊꯔꯛꯑꯦ ꯑꯁ ꯑꯩꯅ ꯑꯩꯉꯣꯟꯗ ꯅꯟꯕ ꯇꯥꯔꯦꯅ ꯑꯩꯅ ꯊꯔꯣ ꯑꯃꯨꯛ ꯑꯣꯟꯕꯅꯦ ꯁꯥꯔ ꯑꯩꯅ ꯊꯔꯣ ꯁꯨꯝ ꯑꯣꯟꯕꯗꯨꯗꯒꯤ ꯁꯥꯔ ꯑꯩꯁꯦ ꯐꯃꯨꯡꯗꯒꯤ ꯃꯈꯥꯗ ꯐꯨꯠꯇ꯭ꯔꯣꯛꯄꯅ ꯇꯥꯕꯅꯤ ꯁꯥꯔ ꯑꯁ ꯑꯩꯅ ꯐꯨꯠꯇ꯭ꯔꯣꯛ ꯇꯥꯕꯗꯨꯗ ꯁꯥꯔ ꯁꯟꯇꯣꯁꯇꯤ ꯈꯪꯗꯅ ꯃꯥꯗꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯣꯡꯈꯠꯄꯅꯤ ꯑꯁ ꯑꯗꯒꯤ ꯚꯤꯃꯣꯁꯨ ꯀꯔꯤ ꯇꯧꯔꯦꯅ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯑꯦ ꯃꯥꯅ ꯏꯁꯤꯡ ꯊꯥꯗꯅ ꯑꯩꯉꯣꯟꯗ ꯂꯥꯛꯅꯔꯦ ꯑꯩꯅ ꯅꯟꯒꯗꯧꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯅꯟꯒꯗꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯌꯦ ꯃꯈꯣꯏꯅ ꯑꯗ ꯑꯩꯅ ꯅꯟꯒꯗꯧꯔꯦ ꯅꯠꯇꯦ ꯀꯔꯤꯅꯣ ꯃꯦ ꯒꯥꯡꯃꯩ ꯅꯪꯅ ꯅꯟꯒꯗꯧꯔꯤꯗꯣ ꯀꯔꯤꯅꯣꯅ ꯃꯈꯣꯏꯅ ꯍꯥꯏ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯅꯟꯒꯗꯧꯔꯦ ꯀꯣꯔꯣꯅꯥꯅ ꯅꯟꯒꯗꯧꯔꯦ ꯀꯣꯔꯣꯅꯥꯒꯤ ꯃꯇꯨ ꯄꯥꯟꯕ ꯃꯈꯣꯡ ꯃꯌꯥꯝꯗꯨꯅ ꯃꯥꯒꯤ ꯇꯤꯡꯈꯪ ꯄꯥꯟꯕꯗꯨꯅ ꯑꯩ ꯅꯟꯒꯗꯧꯔꯦ ꯑꯩꯅ ꯁꯨꯝꯅ ꯇꯧꯕꯅꯤ ꯁꯥꯔ ꯃꯃꯩ ꯊꯪꯗꯗꯤ ꯃꯈꯣꯏ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯑꯒ ꯈꯨꯕꯥꯛ ꯈꯨꯔꯒ ꯑꯗꯨꯝ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯥꯔ ꯃꯣꯏꯗꯤ ꯑꯗꯨꯝ ꯅꯣꯛꯄꯅꯤ ꯑꯗꯒꯤ ꯀꯔꯤꯅꯣ ꯊꯕꯛ ꯑꯌꯨꯛꯇ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯁꯥꯔ ꯑꯗꯨꯗꯒꯤ ꯁꯥꯔ ꯑꯩꯁꯦ ꯑꯌꯨꯛꯇꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯇꯨꯝꯁꯜꯂꯦ ꯁꯥꯔ ꯑꯗꯨ ꯂꯣꯏꯔꯒ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯗ꯭ꯌꯨꯇꯤ ꯊꯣꯛꯂꯛꯏꯅꯦ ꯁꯥꯔ ꯑꯁ ꯃꯪꯗ ꯑꯁꯦꯡꯕꯒꯤ ꯆꯤꯡꯗꯒꯤ ꯑꯣꯟꯊꯔꯛꯄꯗꯣ ꯕꯣꯟ ꯑꯆꯧꯕꯗ ꯑꯗꯨ ꯑꯃꯨꯛ ꯆꯥꯎꯔꯒ ꯃꯇꯨꯒ ꯄꯥꯜꯂꯒ ꯊ꯭ꯔꯣ ꯑꯣꯟꯊꯔꯛꯄꯗꯨꯗꯤ ꯁꯥꯔ ꯑꯩꯗꯤ ꯍꯤꯗꯥꯛꯀ ꯀꯥꯞꯄꯕꯨꯗ ꯑꯩꯁꯦ ꯁꯤꯔꯝꯗꯥꯏꯒꯤ ꯑꯩꯉꯣꯟꯗ ꯃꯪꯁꯤ ꯖꯥꯠ ꯃꯪꯉꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯁꯥꯔ ꯃꯤꯁꯦ ꯁꯤꯔꯝꯗꯥꯏꯗꯗꯤ ꯀꯔꯤꯅꯣ ꯃꯪꯗꯁꯨ ꯃꯥꯁꯤ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯌꯥꯝ ꯎꯏ ꯍꯥꯏꯗ ꯁꯥꯔ ꯒꯥꯡꯃꯩ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯄꯣꯟꯇꯦꯗ ꯀꯗꯥꯏꯗꯒꯤ ꯋꯥꯈꯟꯗꯅꯦ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯪ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯃꯪꯉꯨꯕ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯁꯦ ꯃꯗꯨ ꯃꯪꯗ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯈꯟꯈꯤꯕꯗꯨꯗ ꯑꯗꯨꯝ ꯑꯁꯦꯡꯕꯗꯤ ꯃꯪꯕ ꯍꯥꯏꯕꯁꯦ ꯇꯨꯝꯗꯕꯅꯤ ꯇꯨꯝꯗꯅ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯉꯁꯥꯏ ꯇꯧꯈꯤꯕ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯇꯧꯈꯤꯕ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯣ ꯇꯥꯎꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯈꯜꯗꯨꯗ ꯅꯤꯡꯁꯤꯡꯕꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯑꯩꯅ ꯅꯤꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯄꯨꯔꯒꯅꯦ ꯑꯗꯨꯝ ꯃꯪꯕꯖꯥꯠꯅꯤꯗ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯐꯔꯦꯗ ꯁꯥꯔ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨ ꯆꯣꯝꯕꯗꯨꯅ ꯉꯛꯁꯪ ꯉꯥꯡꯉꯗꯅ ꯊꯔꯣ ꯑꯣꯟꯊꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯃꯁꯛꯇꯨꯁꯨ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯏꯠ ꯍꯥꯏꯕ꯭रा ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯈꯔ ꯑꯃꯨꯛ ꯃꯥꯟꯒꯨꯝ ꯇꯧ ꯀꯔꯤꯅꯣ ꯑꯗꯒꯤ ꯂꯩ ꯃꯇꯨ ꯆꯣꯝꯕꯗꯨꯒꯤ ꯃꯄꯥꯟꯁꯨ ꯑꯃꯨꯛ ꯃꯥꯟꯕꯒꯨꯝ ꯑꯁ ꯑꯩꯗꯤ ꯁꯥꯔ ꯑꯩꯉꯣꯟda ꯅꯟꯗꯅ ꯂꯦꯗꯅꯥꯅ ꯈꯟꯕꯅꯤ ꯉꯁꯥꯏꯈꯩ ꯑꯩꯅ ꯈꯜꯂꯤꯅꯤ ꯁꯥꯔ ꯃꯤꯁꯦ ꯁꯤꯔꯝꯗꯥꯏꯗ ꯃꯥꯒꯤ ꯀꯔꯤꯅꯣ ꯎꯏ ꯍꯥꯏꯕꯗꯨꯗ ꯁꯤꯔꯗ꯭ꯔ ꯈꯜꯂꯤꯅꯤꯅꯦ ꯁꯥꯔ ꯌꯥꯔꯦ ꯀꯔꯤꯝ ꯈꯜꯂꯣꯅꯨ ꯋꯥꯈꯟꯗ ꯀꯤꯗꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯚꯦꯛꯁꯤꯟꯁꯦ ꯀꯥꯞꯄꯨꯔꯒ ꯁꯤꯌꯦ ꯍꯥꯏꯕ ꯋꯥꯈꯟꯗꯨꯗ ꯂꯩꯕꯗꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯇꯗꯅ ꯂꯩꯕ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯚꯦꯛꯁꯤꯟ ꯀꯥꯞꯇ꯭ꯔꯕꯗꯤ ꯇꯣꯂꯣꯞ ꯄꯤꯔꯔꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯇ꯭ꯔꯕꯗꯤ ꯒꯥꯔꯤ ꯇꯣꯡꯕ ꯌꯥꯔꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯇ꯭ꯔꯕꯗꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯊꯣꯔꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕ ꯀꯩꯊꯦꯜꯗ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯕ ꯊꯣꯔꯛꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯚꯦꯛꯁꯤन काप्त्रबदी कैथेलदा थोरक्पा यारोय वैक्सीन काप्त्रबदी स्कूल कॉलेज कारक्पा यारोय वैक्सीन काप्त्रबदी लंबी सोरोक्ता मियाम मरक्ता तिनबा यारोय मसे सोयदना मसिगी रूल लाक्कदोरबन अदुगा मतम मदुददिने वैक्सीन कापके हैना थिरक्प मतमदा वैक्सीन काफमसु लेता अदुगा वैक्सीन कापते हायदनाने अना लाइंग फमदसु चंगबा यारोय हायदना मदुगी ऑर्डर म थोलादी नादबदी यारोय कदाइदा लाइंगदोरी कदाइदा सकदोरी नंसु खंदनी यंगने टेस्ट तौद्रबदी हॉस्पिटल अनाबदो डॉक्टर न मसा पाइबियु यादि लाइंबियु यादि मसे अखोइना उरब नत्रो खरा लेरदिने टेस्ट हाइरारोय वैक्सीन काप्त्रबदी अनाबा हॉस्पिटल दा लाइंब ngamjaroy सोइद्रबन अदुरबदी वैक्सीन काप्तबा यादबन हारिबसिंग असिदा लोइन थिंगजलदी उपाय लेते
digital passport haidana ama lakadorin digital passport isi kaino masida ai vaccine kap khre habase mek seng yaugdori masi aadhar card kumna pairak pama natraga yamna tongan ba ATM card kumba natraga card makhal ama gumbo ina seasoner pa yai haidana akhang ai sing nausi hairi karigumana hangna tangai fadana masi Europe ta chalen khalo aduga India gi mapanda chalena khalo lambi da nahaku chingnabadagi police na nangi digital passport puthoro haiduna hairabadi haribase utkadoriban adurabadi vaccine kap khre aduga nangi chapchaba identity se madunu masak takadori yamna ludra vaccine kap hogdrabadi khudongam charoidin flight tongduna topa state ta atopa country da chatke hairabadi vaccine kap to ba midi flight tongba yaroi haibase soidana hairagadoi aduga gangmai laina ase mi ama khakna laina si male masida sinba thungna na hanbe adurgadi mi amana siksinda matamda malem asida laina asina asuk yamna wahalibase matung tarakpadasu mado vaccine kaptaba mina anaba si sandorokodoriben vaccine kapamina di anaba si sandokpagi changsi yamna nemgodorin adurgadi tapna polio muthalakpagum tapna like thokpagi anaba smallpox masi khakta nati plague haidana leiramba laina sing ado punamak hidak kaplaga tika tharga laina si malemdagi mutharaglibani ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯃꯁꯤꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯤ ꯃꯁꯤ ꯀꯥꯞꯂꯨꯕꯗꯒꯤ ꯅꯨꯄꯥꯁꯤꯡ ꯃꯈꯣꯏꯒꯤ ꯆꯥꯕꯣꯛ ꯍꯟꯊꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯆꯥꯕꯣꯛ ꯂꯩꯍꯜꯂꯣꯏ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯂꯨꯔꯕꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯂꯩꯀꯥꯏꯗ ꯃꯥꯛꯁ ꯎꯞꯇꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯆꯤꯟꯖꯥꯛ ꯆꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗꯗꯤ ꯃꯁꯤꯒꯤ ꯑꯅꯥꯕꯁꯤ ꯆꯪꯗꯦ ꯍꯥꯏꯗꯅ ꯂꯩꯔꯝꯕ ꯀꯌꯥꯗꯣ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛ ꯂꯣꯏ ꯅꯥꯔꯦꯗꯅ ꯁꯤꯕ ꯌꯥꯝꯅ ꯌꯥꯎꯔꯦ ꯁꯤꯕ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯂꯣꯠꯁꯟꯗꯅ ꯂꯩꯔꯦ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯔ ꯐꯨ ꯆꯩꯔꯨꯕꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯂꯤꯁꯄꯨ ꯉꯥꯡꯕꯤ ꯆꯩꯕꯤ ꯑꯣꯟꯁꯤꯟꯗꯅ ꯅꯨꯡ ꯊꯥꯕ ꯈꯠꯅꯕ ꯆꯩꯅꯕ ꯃꯁꯤꯗꯤꯅꯦ ꯙꯔꯃ ꯈꯥꯏꯗꯦ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯈꯥꯏꯗꯦ ꯑꯗꯨꯒꯅꯦ ꯑꯆꯧ ꯃꯁꯥ ꯈꯥꯏꯗꯦ ꯃꯤ ꯑꯐꯕ ꯐꯠꯇꯕ ꯀꯔꯤꯝꯇ ꯈꯥꯏꯗꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯁꯛ ꯃꯃꯤꯡ ꯅꯥꯏꯔꯕ ꯃꯤ ꯀꯌꯥ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦꯗꯅ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯂꯥꯏꯅꯥ ꯑꯁꯤꯅ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯆꯍꯤ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯍꯤꯡꯃꯤꯟꯅꯔꯝꯕ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯅꯝꯗꯨꯅ ꯃꯨꯟꯈ꯭ꯔꯕꯅꯤꯅꯦ ꯍꯧꯖꯤꯛꯁꯨ ꯇꯝꯕ ꯉꯝꯗꯦ ꯒꯥꯡꯃꯩ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯁꯨꯝꯅ ꯅꯥꯕ ꯌꯥꯎꯔꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ VDFꯇ 63 ꯍꯧꯖꯤꯛ ꯅꯥꯔꯤꯕ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯗ ꯀꯌꯥꯅꯣ ꯍꯧꯖꯤꯛ ꯅꯥꯔꯤꯁꯦ ꯃꯆꯤꯠ ꯈꯔ ꯅꯥꯔꯒ ꯁꯤꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯈꯔ ꯅꯥꯕ ꯌꯥꯎꯔꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯔꯁꯨ ꯀꯣꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯄ ꯌꯥꯎꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯒꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯁꯤꯗ ꯑꯅꯥꯕꯗꯤ ꯌꯥꯎꯗ꯭ꯔꯤꯗꯅ ꯑꯗꯨꯅ ꯀꯦꯁ ꯆꯠꯂꯕꯁꯨ ꯑꯃ ꯆꯠꯂꯕꯁꯨ ꯑꯩꯈꯣꯏ ꯃꯥꯛꯁ ꯊꯥꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥ ꯄꯥꯏꯔꯒ ꯆꯦꯛ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯒꯥꯡꯃꯩ ꯚꯦꯛꯁꯤꯟ ꯀꯥꯞꯂꯤꯕꯗꯣ ꯅꯪꯅ ꯀꯤꯔꯤꯕꯗꯨ ꯀꯤꯒꯅꯨ ꯚꯦꯛꯁꯤꯟ ꯀꯥꯞꯄꯁꯤꯅ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔ ꯑꯩ ꯉꯁꯥꯏ ꯃꯈꯩ ꯈꯔ ꯀꯤꯔꯝꯕꯅꯤ ꯁꯔꯒꯤ ꯃꯤꯅꯤꯠ 30ꯃꯨꯛꯀꯤ ꯕꯁꯟꯁꯦ ꯇꯥꯕꯗꯒꯤ ꯑꯩ ꯈꯔ ꯐꯔꯦ ꯁꯔ ꯑꯗꯨ ꯁꯔ ꯀꯔꯤꯅꯣ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯁꯔ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩꯒ ꯌꯦꯞꯄꯒ ꯅꯠꯇ꯭ꯔꯒ ꯒꯨꯂꯤꯒ ꯀꯔꯤꯒ ꯃꯁꯥꯗ ꯌꯥꯎꯔꯁꯨ ꯁꯔ ꯆꯦꯛꯁꯤ ꯏꯇꯧ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯃꯁꯥꯗꯨ ꯄꯥꯏꯕ ꯀꯤꯗꯅ ꯐꯨꯔꯤꯠ ꯊꯥꯡꯒꯠꯂꯣ ꯈꯣꯡꯒꯥꯎꯗꯣ ꯅꯪꯒꯤ ꯀꯔꯤꯗꯣ ꯐꯨꯔꯤꯠꯈꯥꯎ ꯄꯣꯀꯦꯠꯇꯣ ꯃꯊꯤꯕꯣꯡ ꯊꯣꯛꯍꯜꯂꯣ ꯁꯨꯃꯥꯏꯅ ꯂꯥꯎꯋꯦ ꯁꯔ ꯀꯔꯤꯅꯣ ꯃꯊꯤꯕꯣꯡ ꯊꯣꯛꯍꯟꯕꯕꯨ ꯀꯔꯤꯅꯣ ꯍꯥꯏ ꯑꯔꯦ ꯁꯤ ꯐꯨꯔꯤꯠꯈꯥꯎꯒꯤ ꯀꯔꯤꯅꯣ ꯃꯅꯨꯡꯒꯤ ꯐꯤꯗꯣ ꯑꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯑꯒ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯣꯅꯁꯨ ꯂꯥꯎꯔꯕꯅꯤ ꯌꯥꯔꯦ ꯒꯥꯡꯃꯩ ꯑꯗꯣ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯃꯇꯥꯡꯁꯤ ꯀꯤꯔꯅꯨꯀꯣ ꯑꯁ ꯐꯔꯦ ꯁꯔ ꯑꯩ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯦꯅꯦ ꯁꯔ ꯁꯟꯇꯣꯁ ꯍꯣꯏ ꯂꯥꯛꯑꯦ ꯁꯔ ꯐꯔꯦ ꯆꯪꯉꯂꯣ ꯐꯅꯤ ꯁꯔ ꯁꯔ ꯑꯝꯇ ꯆꯪꯖꯔꯒꯦ ꯆꯪꯉꯣ ꯀꯔꯤ ꯔꯤꯄꯣꯔꯠ ꯂꯩꯔꯕ ꯁꯔ ꯑꯩꯈꯣꯏꯅ ꯈꯜꯂꯝꯗꯕ ꯑꯗꯨꯒ ꯁꯔ ꯊꯥꯖꯗꯕ ꯄꯥꯎ ꯈꯔꯁꯨ ꯂꯩꯔꯦ ꯁꯔ ꯁꯟꯇꯣꯁ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯦ ꯁꯔ ꯊꯧꯗꯣꯛ ꯑꯁꯤ ꯃꯆꯥꯅꯨꯄꯥꯅ ꯁꯣꯏꯗꯅ ꯆꯠꯊꯕ ꯑꯣꯏꯔꯅꯤ ꯁꯔ ꯀꯔꯤ ꯃꯆꯥꯅꯨꯄꯥꯗꯤ ꯀꯔꯝꯅ ꯁꯔ ꯃꯆꯥꯅꯨꯄꯥꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯥꯅ ꯆꯠꯊꯔꯒ ꯃꯍꯥꯛꯅ ꯃꯥꯟꯗꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯊꯥꯡꯅ ꯂꯦꯟꯖꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝꯗꯤ ꯁꯔ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯦꯛ ꯈꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯍꯥꯏꯗꯣꯔꯛꯂꯦ ꯁꯔ ꯍꯥꯏꯕꯗꯤ ꯁꯔ ꯃꯆꯥꯅꯨꯄꯥ ꯁꯨꯔꯖ ꯃꯍꯥꯛꯁꯤ ꯒꯨꯂꯤ ꯆꯥꯕ ꯑꯗꯨꯒ ꯗ꯭ꯔꯒ ꯆꯥꯕ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯅꯤꯁꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛ ꯂꯣꯏꯅ ꯆꯥꯕ ꯃꯤ
ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯏꯔꯤ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯋꯥ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯗꯤ ꯑꯇꯩ ꯀꯔꯤ ꯁꯔ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥꯗꯨ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝꯅꯕꯁꯨ ꯃꯃꯥ ꯃꯄꯥꯗ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯅꯨꯄꯥ ꯑꯃꯈꯛꯀ ꯌꯥꯎꯕꯗꯨꯒ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯁꯤ ꯌꯥꯝ ꯋꯥꯡꯅ ꯁꯥꯒꯠꯆꯕꯖꯥꯠꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯄꯥꯎ ꯇꯝꯂꯒꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦꯛ ꯈꯟꯅꯕ ꯍꯧ ꯌꯥꯏ ꯃꯃꯥ ꯃꯄꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯟꯅꯕ ꯉꯝꯕ ꯃꯆꯥꯗꯨꯅꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯗꯗꯤ ꯀꯔꯤ ꯕꯦꯕꯥꯔ ꯇꯧꯔꯨꯅꯤ ꯃꯁꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕꯗꯒꯤ ꯃꯍꯥꯛꯁꯤ ꯃꯄꯥꯅ ꯌꯥꯝꯅ ꯉꯥꯡꯕ ꯆꯩꯕ ꯃꯃꯥꯅꯁꯨ ꯌꯥꯝꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕ ꯑꯗꯨꯒ ꯏꯚꯟ ꯃꯆꯥꯅꯨꯄꯤꯅꯁꯨ ꯃꯥꯁꯤ ꯉꯥꯡꯕ ꯆꯩꯕ ꯇꯧꯏ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯂꯛꯄꯗ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗꯕ ꯀꯣꯏꯊꯤ ꯊꯤꯔꯨꯔꯒꯅ ꯃꯍꯥꯛꯁꯤ ꯅꯤꯁꯥ ꯆꯥꯔꯨꯔꯒ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯜꯂꯛꯄꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯒꯤ ꯊꯧꯗꯣꯛꯁꯤ ꯍꯦꯛ ꯊꯣꯛꯏ ꯍꯥꯏꯔꯤ ꯑꯇꯩꯗꯤ ꯁꯔ ꯑꯇꯩꯗꯤ ꯃꯥꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯁꯟꯇꯣꯁ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯑꯃꯗꯤ ꯅꯠꯇ꯭ꯔꯤ ꯍꯣꯏ ꯃꯆꯥꯅꯨꯄꯥꯗꯨ ꯒꯨꯂꯤ ꯆꯥꯕ ꯅꯝꯕꯔ 4 ꯆꯥꯕ ꯌꯨ ꯊꯛꯄ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯨ ꯂꯩꯀꯥꯏꯅ ꯁꯥꯈꯤ ꯑꯣꯏꯅ ꯑꯣꯏꯕ ꯃꯈꯣꯏꯅ ꯉꯝꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯈꯟꯅꯩ ꯆꯩꯅꯩ ꯍꯥꯏꯕꯗꯨꯁꯨ ꯃꯗꯨꯁꯨ ꯑꯣꯏꯈꯤꯕꯗꯤ ꯌꯥꯔꯦ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯇꯁꯦꯡꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯠꯄ ꯎꯍꯧꯏ ꯅꯠꯇ꯭ꯔꯒ ꯍꯥꯠꯅꯕꯒꯤ ꯃꯔꯝꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯋꯥꯠꯂꯤ ꯑꯦꯅꯤꯋꯦ ꯑꯇꯩꯗꯤ ꯃꯗꯨꯒꯤ ꯃꯈꯥꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔ ꯈꯣꯒꯦꯟꯗꯩ ꯈꯪꯕꯤꯔꯁꯤ ꯈꯣꯒꯦꯟ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯁꯔ ꯃꯁꯤ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕ ꯔꯖꯤꯕ ꯕꯪꯀ ꯁꯨꯔꯦꯁ ꯕꯣꯅꯤ ꯃꯈꯣꯏꯁꯦ ꯁꯔ ꯑꯇꯣꯞꯄ ꯈꯨꯟꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯅꯤꯁꯥ ꯊꯤꯡꯕ ꯀꯥꯡꯂꯨꯞꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯐꯥꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯁꯤ ꯈꯨꯟꯊꯪꯅꯔꯤꯕ ꯃꯗꯨꯒꯤ ꯂꯩꯀꯥꯏꯗꯨꯗ ꯁꯨꯔꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯔꯖꯤꯕ ꯕꯪꯀ ꯁꯨꯔꯦꯁ ꯕꯣꯅꯤꯁꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯑꯩꯈꯣꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯒꯨꯂꯤ ꯆꯥꯕꯒꯤ ꯀꯌꯥꯔꯛ ꯐꯥꯈ꯭ꯔꯕ ꯅꯝꯕꯔ 4 ꯀꯥꯞꯄꯒꯤ ꯀꯌꯥꯔꯛ ꯐꯥꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯔꯦꯀꯣꯔꯗ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯣꯡꯒꯠꯂꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯌꯨꯝꯗ ꯂꯩꯍꯧꯗꯦ ꯑꯗꯨꯕꯨ ꯁꯔ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯂꯣꯏꯅ ꯐꯥꯒꯠꯄ ꯌꯥꯒꯅꯤ ꯒꯨꯗ ꯈꯣꯒꯦꯟ ꯑꯗꯨꯃ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯁꯨꯔꯁ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯋꯥ ꯍꯪꯒꯨꯝꯁꯤ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕ ꯔꯖꯤꯕ ꯕꯪꯀ ꯁꯨꯔꯦꯁ ꯑꯗꯨꯒ ꯕꯣꯅꯤ ꯃꯈꯣꯏꯁꯦ ꯍꯥꯟꯅ ꯐꯥꯒꯠꯂꯒ ꯆꯞ ꯆꯥꯕ ꯃꯈꯣꯏ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯗꯨ ꯈꯪꯉꯀꯥꯟꯗ ꯁꯨꯔꯁꯄꯨꯁꯨ ꯁꯦꯟꯅꯔꯣ ꯑꯗꯨꯒ ꯁꯨꯔꯁꯄꯨ ꯂꯧꯈꯠꯂꯒ ꯃꯈꯥ ꯇꯥꯕ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯁꯤꯡꯗꯣ ꯃꯊꯪ ꯍꯪꯁꯤ ꯃꯗꯨꯗ ꯑꯁꯦꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯊꯣꯔꯛꯀꯅꯤ ꯑꯗꯨꯗꯤ ꯅꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ ꯃꯈꯣꯏ ꯃꯔꯤꯕꯨ ꯍꯥꯟꯅ ꯂꯧꯈꯠꯂꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯌꯨꯝꯗ ꯂꯩꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯁꯨꯔꯁ ꯐꯔꯦ ꯁꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯧꯈꯠꯆꯔꯒꯦ ꯁꯔ ꯐꯔꯦ ꯊꯕꯛꯁꯦ ꯈꯔ ꯊꯨꯖꯟꯁꯤ ꯑꯗꯨꯒ ꯈꯔ ꯉꯜꯂꯤꯉꯩꯗ ꯅꯈꯣꯏꯅ ꯆꯠꯂꯒ ꯃꯌꯨꯝꯗ ꯂꯩꯔꯝꯕ ꯌꯥꯎꯔꯒꯗꯤ ꯃꯈꯣꯏ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯇꯉꯥꯏꯐꯗꯅ ꯑꯅꯤꯈꯛ ꯄꯨꯔꯛꯑꯁꯨ ꯑꯅꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯃꯈꯣꯏꯅ ꯇꯥꯛꯄ ꯉꯝꯃꯤ ꯐꯅꯤ ꯁꯔ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯁꯔ ꯐꯔꯦ ꯐꯥꯔꯨꯛ ꯁꯔ ꯅꯧꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯊꯥꯖꯕꯗꯨ ꯈꯔ ꯐꯖꯅ ꯄꯤꯔꯝꯃꯨ ꯀꯦꯁ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯨ ꯐꯅꯤ ꯁꯔ ꯑꯁꯨꯝꯅ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯔꯥꯖꯤꯕ ꯕꯪꯀ ꯁꯨꯔꯦꯁ ꯑꯃꯗꯤ ꯕꯣꯅꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯁꯔ ꯃꯈꯣꯏꯒꯤ ꯇꯤꯝꯗꯨꯗꯤ ꯁꯔ ꯂꯣꯏꯅ ꯐꯥꯔꯒ ꯄꯨꯔꯛꯑꯦꯅꯤ ꯁꯔ ꯒꯥꯃꯩ ꯐꯨꯐꯝꯁꯨ ꯌꯥꯎꯗꯦ ꯆꯩꯒꯤ ꯃꯐꯝꯁꯨ ꯂꯩꯇꯦ ꯇꯧꯔꯤꯁꯤꯡꯁꯤ ꯌꯦꯡꯉꯨꯅꯤ ꯁꯔ ꯁꯤꯗ ꯂꯩꯖꯔꯦ ꯁꯔ ꯅꯈꯣꯏꯗꯤ ꯃꯇꯝꯁꯤꯒꯤ ꯌꯛ ꯂꯥꯎꯕꯤ ꯉꯥꯛꯇꯅꯤꯅꯦ ꯀꯔꯤ ꯅꯪ ꯅꯃꯤꯡꯗꯨ ꯀꯔꯤ ꯁꯔ ꯔꯖꯤꯕ ꯃꯊꯪ ꯍꯥꯏꯔꯣ ꯁꯔ ꯕꯪꯀ ꯁꯔ ꯁꯨꯔꯦꯁ ꯁꯔ ꯑꯩ ꯃꯤꯡ ꯕꯣꯅꯤ ꯐꯖꯩ ꯅꯃꯤꯡꯁꯨ ꯂꯣꯏꯅ ꯐꯖꯩ ꯅꯃꯥ ꯅꯄꯥꯅ ꯃꯤꯡ ꯊꯣꯟꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯄꯥꯛ ꯂꯩꯍꯥꯎꯒ ꯆꯥꯟꯅꯅ ꯑꯗꯨꯝ ꯊꯣꯟꯗ꯭ꯔꯦ ꯑꯗꯨꯅ ꯑꯋꯥꯏꯕ ꯇꯧꯊꯣꯔꯛꯄꯗꯁꯨ ꯂꯝꯗꯝꯁꯤꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯆꯠꯅꯕꯤ ꯅꯠꯇꯕ ꯑꯋꯥꯏꯕ ꯃꯤꯒꯤ ꯃꯇꯧ ꯒꯨꯂꯤ ꯆꯥꯕꯤ ꯅꯝꯕꯔ 4 ꯀꯥꯞꯄꯤ ꯅꯤꯁꯥ ꯄꯨꯁꯥ ꯇꯞꯇꯥꯏ ꯆꯈꯥꯏꯕꯤꯅꯤꯅꯦ ꯁꯔ ꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗꯩ ꯐꯪꯕꯅꯤ ꯁꯔ ꯁꯤꯗ ꯆꯦꯅ ꯌꯣꯝꯃꯤꯁꯤꯅ ꯁꯤꯅ ꯅꯝꯕꯔ 4ꯅꯤ ꯁꯔ ꯑꯗꯨꯒ ꯁꯔ ꯁꯤꯅ ꯒꯨꯂꯤꯒꯤ ꯃꯌꯣꯝ ꯑꯃꯅꯤ ꯁꯔ ꯂꯣꯏ ꯁꯨꯔꯦꯅꯦ ꯄ꯭ꯔꯃꯥꯟ ꯋꯤꯠꯅꯦꯁ ꯂꯣꯏ ꯂꯩꯔꯦꯅꯦ ꯁꯤꯗ ꯅꯠꯇꯦ ꯅꯈꯣꯏꯅ ꯒꯨꯂꯤ ꯅꯝꯕꯔ 4ꯒ ꯆꯥꯔꯤꯁꯤꯕꯨ ꯅꯈꯣꯏꯁꯦ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯟꯒꯦ ꯅꯠꯇꯦ ꯅꯪꯒꯤ ꯄꯥꯟꯗꯝꯁꯤ ꯀꯔꯤꯅꯣ ꯁꯨꯔꯦꯁ ꯍꯥꯏꯌꯨꯅꯦ ꯅꯪꯒꯤ ꯄꯥꯟꯗꯝꯁꯤ ꯀꯔꯤꯅꯣ
ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯅ ꯊꯥꯗ ꯀꯥꯕꯗ ꯍꯦꯟꯗꯣꯛꯇꯅ ꯃꯥꯔꯁꯇ ꯆꯠꯅꯅꯕꯒꯤ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯕꯤꯖꯤꯅꯦꯁꯃꯦꯟ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡ ꯑꯦꯃꯦꯖꯣꯟꯒꯤ CEO ꯑꯗꯨ ꯃꯊꯟꯇꯅ ꯄꯨꯊꯣꯛꯄ ꯄꯩꯁꯥꯗꯣ ꯃꯗꯨꯅ ꯃꯁꯥꯒꯤ ꯔꯣꯀꯦꯠ ꯑꯃ ꯂꯩꯔꯒ ꯑꯈꯪ ꯑꯍꯩ ꯁꯥꯏꯟꯇꯤꯁ ꯀꯌꯥ ꯇꯥꯟꯅꯔꯒ ꯃꯊꯟꯇ ꯁ꯭ꯄꯦꯁꯇ ꯀꯣꯏꯕ ꯆꯠꯀꯗꯧꯔꯤꯁꯤ ꯎꯗ꯭ꯔꯣ ꯅꯠꯇꯦ ꯅꯈꯣꯏꯅ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯤ ꯍꯌꯦꯡ ꯅꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯀꯔꯤꯅꯣꯕ ꯅꯣꯏ ꯂꯧꯗꯣꯏꯁꯦ ꯍꯥꯏꯌꯨꯅꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯁꯥꯔ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯗꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯍꯟꯅꯦꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤ ꯑꯩꯅꯗꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯕꯗꯣ ꯀꯌꯥ ꯍꯦꯟꯅ ꯁꯨꯝ ꯄꯥꯝꯗꯦꯅ ꯏꯟꯖꯤꯅꯤꯌꯥꯔꯗꯨ ꯑꯣꯏꯔꯔꯣꯏ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯖꯒꯦꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯨꯝ ꯌꯥꯗꯕ ꯑꯗꯒꯤ ꯁꯨꯝ ꯌꯥꯗꯕ ꯈꯣꯏꯗꯧꯁꯦ ꯁꯧꯗꯅ ꯅꯣꯡꯃꯗꯤ ꯑꯩ ꯁꯨꯔꯖꯒ ꯄꯥꯔꯒ ꯑꯩꯗꯤ ꯒꯨꯂꯤ ꯈꯔ ꯑꯃꯨꯛ ꯆꯥꯁꯜꯂꯦ ꯑꯗꯒꯤ ꯅꯤꯁꯥꯗꯨ ꯏꯄꯥꯟ ꯄꯥꯟꯗꯦꯅ ꯑꯃꯨꯛ ꯅꯝꯕꯔ 4 ꯑꯃꯨꯛ ꯈꯤꯇꯪ ꯀꯥꯞꯁꯜꯂꯨꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯥꯟꯗꯦꯅ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯌꯨ ꯑꯃꯨꯛ ꯊꯛꯆꯜꯂꯦ ꯅꯤꯁꯥ 3ꯗꯨ ꯄꯨꯂꯞ ꯄꯥꯔꯒ ꯑꯗꯩꯗꯤ ꯁꯜꯂꯒ ꯂꯧꯕꯨꯛꯇ ꯆꯔꯨ ꯀꯨꯗ ꯑꯩꯈꯣꯏ 3-4 ꯇꯥꯔ ꯂꯩ ꯑꯁ ꯅꯨꯃꯤꯠꯇꯨꯃꯗꯤ ꯄꯨꯔꯥ ꯇꯔꯪ ꯆꯠꯂꯦ ꯑꯗꯨꯗꯒꯤꯗꯤ ꯁꯥꯔ ꯈꯔ ꯁꯨꯝ ꯊꯥꯗꯣꯛ ꯉꯝꯗ ꯈꯔ ꯍꯣꯡꯕꯗ ꯑꯃꯨꯛ ꯌꯨ ꯈꯔ ꯑꯃꯨꯛ ꯁꯥꯡꯅ ꯊꯛꯑꯦ ꯌꯨꯗꯨ ꯑꯃꯨꯛ ꯌꯥꯔꯛꯇꯕꯗꯒꯤ ꯑꯃꯨꯛ ꯈꯔ ꯃꯍꯥꯎ ꯂꯩꯕꯗ ꯑꯃꯨꯛ ꯒꯨꯂꯤꯗ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯖꯕꯅꯦ ꯃꯔꯛꯇ ꯑꯃꯨꯛ ꯃꯍꯥꯎ ꯑꯃꯨꯛ ꯇꯪꯅꯕ ꯍꯥꯏꯅ ꯅꯝꯕꯔ 4ꯗꯨ ꯈꯔ ꯀꯥꯕꯨꯛ ꯈꯔ ꯀꯥꯞꯆꯕꯅꯦ ꯁꯕꯥꯁ ꯑꯁꯦꯡꯕ ꯂꯣꯏ ꯉꯥꯡꯉꯤꯅꯦ ꯅꯪꯗꯤ ꯂꯣꯏ ꯍꯥꯏꯗꯣꯏꯅꯦꯀꯣ ꯃꯥꯅꯤ ꯌꯥꯝꯅ ꯐꯩ ꯅꯄꯥꯅ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯍꯟꯅꯤꯡꯕ ꯅꯪꯅ ꯗꯣꯛꯇꯔ ꯑꯣꯏꯅꯤꯡꯕ ꯅꯪꯒꯤ ꯃꯗꯨꯒꯤ ꯃꯑꯣꯡꯗꯨꯗꯕꯨ ꯅꯪꯅ ꯗꯣꯛꯇꯔ ꯑꯣꯏꯕ ꯍꯥꯏꯗꯨꯕꯨ ꯑꯩ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏꯅꯦ ꯅꯪꯕꯨꯗꯤꯅꯦ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯠꯇ ꯍꯥꯎꯊꯤ ꯈꯨꯜꯂꯒ ꯑꯐꯪꯕ ꯂꯝꯕꯤꯗ ꯆꯥꯔꯤꯕ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯗꯣ ꯃꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝ ꯅꯈꯣꯏꯒꯨꯝꯕꯁꯤꯗꯤ ꯅꯈꯣꯏꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯈꯪꯕ ꯃꯇꯝꯗ ꯃꯤꯅ ꯀꯌꯥꯝ ꯇꯨꯀꯠꯆꯩ ꯈꯪꯕ꯭ꯔꯥ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯉꯥꯎ ꯑꯐꯩ ꯐꯠꯇ ꯍꯥꯎꯊꯤ ꯈꯨꯜꯂꯤꯕ ꯇꯨꯡꯒꯅꯤ ꯆꯥꯒꯅꯤ ꯈꯪꯗ꯭ꯔꯕ ꯑꯉꯥꯎ ꯑꯐꯩꯁꯤꯡꯗꯨ ꯎꯕꯗ ꯑꯗꯨ ꯈꯥꯡꯅ ꯃꯤꯅ ꯇꯨꯀꯠꯆꯗꯦꯅꯦ ꯍꯥꯏꯌꯨꯅꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯁꯥꯔ ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯂꯣꯠꯂꯨꯗꯅ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯁꯥꯔ ꯒꯨꯂꯤꯁꯨ ꯅꯝꯕꯔ 4ꯁꯨ ꯂꯣꯏꯅ ꯐꯥꯔꯦ ꯆꯥꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏ ꯁꯥꯔ ꯍꯥꯏꯌꯨ ꯉꯁꯤꯒꯤ ꯀꯌꯥ ꯆꯥꯔꯕ ꯉꯁꯤꯒꯤ ꯀꯌꯥ ꯆꯥꯔꯒꯦ ꯍꯥꯏꯌꯨꯅꯦ ꯁꯥꯔ 2 ꯈꯛꯇꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯀꯥꯞꯁꯦꯅ ꯇꯧꯕ 4ꯁꯤꯁꯨ ꯁꯥꯔ ꯍꯣꯏꯅ ꯐꯥꯕꯤꯈ꯭ꯔꯦ ꯉꯁꯥꯏꯅ ꯂꯩꯔꯛꯄꯒ ꯀꯥꯞꯄꯁꯦꯅ ꯍꯥꯏꯕꯅꯤ ꯃꯁꯤ ꯕꯣꯅꯤꯁꯤꯅ ꯌꯥꯗꯗꯅ ꯑꯩ ꯅꯤꯁꯥ ꯏꯄꯥꯟ ꯄꯥꯟꯗ꯭ꯔꯤꯕ꯭ꯔꯣ ꯅꯤꯁꯥ ꯏꯄꯥꯟ ꯄꯥꯟꯗ꯭ꯔꯤꯕ꯭ꯔꯕ ꯁꯥꯔ ꯉꯁꯥꯏꯕꯨꯗꯤ खितंग पालमेदो पुलिस न फाबदे लोइना इसाजे ब्रह्म में चले ओ निसासी हम नुंगाई खलपगी मोंगनी फू चैदना तौरसु नसादा करीमदा नादबगी मोंगदुनेबा ऐ राजीव नंदी करी करी नो नंग साइसिना सर आइदे यु खरगा सुम थकजाबने सर अतै दai थोदोबो कसु लेजदे सेन थुम पैसा नुसासु आइदे थोइना करीमदा पाइजदे मोइना गाड़ी पुथोकपा आइना मनिंगदा नपा मोइना पाखोन थाबा आइना लेरुबा अदुगा आइना लेरुबदो पैसादि मोइना पुथोकपा अदुगा अदुम चामिनबा अदुम थकमिनबा अदुगा मोइसु मथन मथन चाबदो नुंगाइति मी अनि हुम सुरदि नुंगाइ मथनदा मयुमदा चाबा कापा तौबदो निसा इपान पांदेना आइदि पैसा गमता लेजदे मोइना सुम लेरा कांदा इ खरगा चाम मोइना लेरक्तदे आइ अदुम चादे ए सिदि मचिन याम यांगिने नोइसि पुरा कुमहैनिने को नते अखोइ सना लेबाकसे नखोइगुमसि नोइ पाउ फाउनब्रा नखोइगि WhatsApp ग्रुप अम सेमब्रो सर अदुगुम थोइना सेमबै वाफमदि लेजदे माइ मागी अफंग अफंग तौबनिना अखोइ मसेन अमगा अमगा काहेने गेनदे मरमदि मोइसु चानिंगबगी कोंगाव गाव गाक्ता अखोइसु चानिंगबगी कोंगाव गाव गाक्ता ओइबा अखोइ मसेन येक्सनरगा मथा साबा याम हेल अदु सरपुदि अनौबा साखलकपा पैसा पुथोकपदा इराय लाइना पुथोरकदबा सुमाइना दुम तौइ अदुगा एसोसिएशन की मतंगदुदी सर नहवाई हौगलकपदा अखोइ फागी फागी अमगान अमदि सेमी करी करी सर असेंगनि सर अमगादि करी हां अमगा हाइदि कैनो सर AMGA करी अमगा AMGA गा हाइने हे सेन हायो
Sir, asingmani hajarisi. Amga haibadi AMGA haibaduni. Hai, amga AMG haji kaino. Ha, AMG haji kaino. Hai ne. Sir, all Manipur Ganja Association. Korino agoi budung ngangine. Adugi association du lebro. Ha, adugi association du lebra haibadina. Sir, labor later khangdi. Akoi Ganja thakpa horokda. All Manipur Ganja Association amga ki president ni, amga ki secretary ni gaina. Akoi lekai diga sompak sem baduni sir. All Manipur number 4 Chava group kaina. All Manipur WY tablet group. Sumai nadi semdro. Ha. Sumai nadi semdro. Sir, adu ga jam ta sem de da sir. Nati. Nakoi na sari thai sing si. Paisa paiba Suresh ti paisa du mama mapa paisa pairam na. Mana paisa puthoman. Makhoi yaw do matam dadi nang di kamai kamai chaba. Karai digi paisa na chaba. Sir, imana khara khara mana masing yon na. Madudagi tongakpa silakpaduna yunggi khara khara korsa pubani isan nupi am leibaduna phi sarini phi lolini na khara khara maase do maina tek tek tokje ai sagi wenadi thodokpa karisu sujadre hayeng matik chaba mi mo eraga ima gi laman singage isan nupi gi laman singage na adum leijaraba mathadi si chengbai mathaduni ne ha ekta dolan sabi ekta aeroplane tongbi aduga ungaga leibadune ba ayo nayumdagi kari kari poche huralaga nisa chana ba sijane sir yumdagi hurani ngai thudokpa leite isanupina phanek khara khara lonba phanek khara ga sabaduda mana phi kaklakpaiduda ahan bo oiro boiningdana maron lonbaduda ahan basingdudi lokthokdadana isanupina setpamaga imana setpamaga Numidang waram ya sang pada phi cherang yomjalaga puk manungda hapchalaga number 4 leibam da satpani as numidang du sat pirame duga khitang pirakpado chingaga tarang chatlaga salla tarle nungalaga mu mathang pot loba sapadadi as number 4 yon biduna phanek singdu amanba phanek thupchala pirena phanek singdu mai du kuppaga as mo yena khada pusalaga mai de kupan pak thai nungti ge mo de gi pot lo ri ba karim ta minung si phau ba na thi mo wa ne thabok chu to su da bang le mo du ga as yang len du do kaw rok pa di isa ji ma tong ji yaw yaw ba na tre numi tu na da na hogat ba ngam da mo ye na kha de kang ku na kul ga le sing gi la sam da thaki na ko bo as sing tho na mo kai di sing no kang de khong ma ni so ro ga no kok to joro hai chale saw da mathang di moya de da ai je khangni go haidana chutang changaroina ai je khalle mathang de di ai khalle ga na di direct imung de cooker ne baltin ahan ba mane kompak ne isanupina magi lohong da on pot oina ba khara ka tungjan jaba jing do ai ne ti ya la ga poroga cha na aseng bane ne pi bane moy modagi di moy ne pot cha cha pisale yare taning dre wari do mata taning dre ko anga ofai ngak tani kari boni Nangidi, sir. Ai jo some wari ji moi ngangnari ji ka hena dum khenadi. Aduna ai mai ji ekta thangdok chare karigi. Mai thangdoi di karigi. Sir, khummasu phu do leiramni na. Khumdraso dum phu do leire. Wahang ju hangi du ka ina khumdorok tu jiga haiphet adum manabani na. Sai cha do leiramni na idum thangdok charaba. Silai jare sir. Sima di ngodang anna sana ini. Hey, ya isar, suam dah muksa, suam dah bu. Kaya usi tri niung ne. Hey, nak kau ne, wah lagi. Nak kau ne nama port sah bagi, pa bagi wahang, ai hang mana ti. Surah sari si kerama mino. Si surah sari si kerama mino hai bani kosa. Surah sari si makong makut pan ba. Aduga, aku ne set lebih piron sigum set pa. Aduga akhoi ga tinajab adu mamini hey karama mino haibu sar kumjabane sar noi sai usitri ro noi gi sai usitri ro ai gamai sir buruk pusalo makhoi singse mafam masida leibagi ne nungai badom ta khangal funny sir ai ding sai digi khoche dum mareng chatna dum thekna dum leirabane sir ai makhoi se ngahang thogon tawjage sir hawa ai to ke ko sir
Come on. Ay, 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 ay. Hey, lang nó, lang nó. Suras kang, suras hay sige. Masih di garo dore. 야들이 거기 왜 저렇게 살 왜 저렇게 그래 너 거기 생활 하기라 생활 하려라 너 거기 나마이게 코푸도 너 거기 가오라니까 하 나망데 가마이게 민반마다 너 거기 렉타 하는 거다 보니까 야래 가고 가마이게 고 아이고 너 거기 말이기 만웅다 생나 마탕 하이버싱도 너 거기 넘버 볼 잡기더마 아이코이나 마품 마시데 디텐 똥두니 야암나 거기네 타모 아생부도 하이버다는 아이고 소라 사이시 그러면 미노 sir, surah aku ini cari bercinta sih ke mana na masuk dalam cabane. Aduh sir, aku sih cuma ni sapu saja caban nungai na bana surah na plan masuk tahu. Aduh aku sih ka ama berada lorga aku tunggu na masuk thame. Kari, ka berada lobadi. Sir, surah ki mapado ठिकादार गना श्यामन ममिंग खर चले सर अदुगा पैसाजु खर पाइबा अदा सुरजे माजे नंबर 4 चाब गुली चाबजे यामना सेनै अखोय दमु लागनी अमा दमु लागनी नुमिदांग खर फानी लेकाय मी तरो खर फानी खुनथंगनरि बसिदैदा नंबर 4 याम फागनबा गुली याम फागनबा सिदैदा मको कै तांबा अदुगा यामना फार याम फुगनबा मसु लै अस मोइदे एक ताकथोगे त फानबा खबर दगा जो अखोजे फोटो को कोनो दना पंगाब ता हाबे सोशल मीडिया दा चंगा अखोदी नुपी नहा मसक फजबा अदगी मोइगे टिकटॉक अदु अदा गाइदो खरा येंगदर खोदर तौदो जो अखोदी अमते येंगजद्रे फेसबुक ता हंगुई मी ममाय कुपसन ब खरबा यावे तोरगा कनानो येंग अखोय तो ओइलेरम अदगी साइड अमदा मुक चंगुई मी म्याम ओमजंदर फुबो थागा लेन तोरगा येंगोर अखोय एक तो ओइलेरम अदुना सोशल मीडिया दा चंगरो मी हुंजी यामना कायना अखोदी सुक आउ यावजद्रमनी अदुना अरोन का अमदा अखोय नंबर 4 चाब काप मफम दुदा लोइने चारगा तुम्बा अदुगा निशा हलकांदा नुंदावरम युम हनरप ओ थवैना मदुगी दमुदा काबरा म लौरिमनीने यामना फैनी नखोयदी काबरा दुदा लौरगा मनुंग अदुदा नखोय सानै युनैदना यु थकपा निशा चाबा पुमनमक फत्तबा पुमनमक तोबुदुदा लेकायनादि वांगांद्रो सर लेकायनादि अखोय अदा लेबदो मोइगी युम भरादुदा अखोय लेहेंगनु खोकनो न खरा हाय माले अदु ए हायबको खोयना सुरजना पैसा खरा पुरे अदुगा दुकान बरा सांतुइबा मीदुदा हेक्ता बरा दु हेंकले अदुगा एडवांस खरा मे हेक्ता पिसले अदुदगिदि करिंता हाइद्रे मो ओ अदुदि सुरेश की इमुंगदा सुरेश की ममा मपा हालमेको मचनु पिसो हाले सुरेश पुना थांगना खरा सोलम थौदोक्सिदि कनाना तौबो माले सुरेशना तौबो गेद्रा सर अदुमदि अखोयसु ताबदि याम नंगाय मोय ममा पादु सिगिबदुदा माना नुंगाइतबदो अदुदगी अखोयने हेना सरुक चामे हेना नुंगाइते करिगी मरमदि मोय मपादु ठिकादार ओइबनिना पैसादो सुरजने याम हुराले अदुना अखोय चाब थकपुदु याम मरांग कायम फंगबा मोय मपादु सिग्रदि सर हुजिक अखोय कराइदगी सुरेशने खरगा पुथोकपुसि नतना अखोयदि चानिंगाय जो मत लैत्रे अदुगी याम नुंगाइतब फाव यारे अदुदी नखोय मरी सेंगनायो सूरज का मपागा खना चैनबद नखोय उखिबा ताखिबा याम जावब्रा सर अदुदी मसिंग लांगमद्रे सर सूरज का मपागदी यामना सु सावने अदुगा पैसा सो दम सूरज न सु पुथोरे दे करिंग मतमदा फाजलगा माजे का मनुंगदा सोलोंजलगा थंबा अदुगा करिंग मतमदा अहिंग द लेरमदे हाइना मपाना सो हेक लोंजमदमा वाशरूम चंगभम लेतेना का मनुंगदा करी अमांग सोई तौसलेना हौगलगा मागा मपागा नोमा अयुक्तसु फुना लेरमे करी मपागा फुनबा मपादो खुद हाब्रो सर मपादो खुद हाबदा नथि मपागा खनबदुदगी मोइगी येना खादा लेबो योपाकतु पुथोरगा मपादा यानगे हाइना हाइदरकपदा ममादा ngaखिबदगी मपादा पालौदबसु याव ओके सर संतोष लाग्रे सर नानी अंगांग सुरज फादन पुरे सर परेगा मै पुसलालो फरे सर नखोय उरेदना हौजी नखोयगी मांगसिदा सुरज लाय नखोयना हाइकिबो वाफम सिंगदु करिगुम लालम तारबा नखोय अमता फबोइरो सर करिमदा हाइजन नते सर अखोयगी असेंगो लोइना खंगबजिबु सर अखोयना सिदेदा ओइदबा ngang करि गांदुनो सर
야래 야래 뚜미래요. 웰컴 수라스 웰컴. 정호. sir. 그대로의 산도스. sir. 마부 파바 정무다. 나한디 마마 마파기 파문도. 마두기 마카도 그나 하겠다. 그림이 들려오더니 sir. 아두부 마학기 이문도 그나 강창장 무무탐다. 모원 마카도도 그리고 마마 롯포만. 마두기 하이독도는 이용로보다 sir. 마시경 비우사. 시기 지렁 만웅시도 여시. 탕 아토바. 마니 sir. 탕시 마항나 빠이런 바자니. 아두가 아이쿠이 락보더기 파문기 몽반 마카도도 마학. 그리고 몸을 로레는 이용보다 sir. 탕을 실리는 마니 sir. Good. Santos. Namana pabu nungsiba khangdaba. Aduga kari sunatabani sa kharagidama nangna napabu thangna thilaga hatpa. Madu kaktanatana nangya popi ma. Aduga nachanupi fawbada nangna thangna thilaga hatpa. Haujikti aikoigi chai chadringeda nangna sana karigidamukta nangi namana pa hatpano nachanupi hatpano haibedo aikoida seng hai. Sasara hayune. Sir, aina hatpa nati. Oida paadabusu hojik fabu ngangine. Nayumdagi nangna sizinaba thang pharaba namanaba sida leri singse si urabra. Sida leriba singsina nangi maramda asengba kya hairaba fawbuda nangna koigi mangdagi kayam kuina lotkadoriba. Asengba singda hayune. Hayo. Sir, ai ngakta bujagiba sir. Yo. Hayune. Machi. 야래 가만히고 사람 학생의 찬스 비비오 sir. 아이 팀들 임을 가면 감들 sir. 아이 블랙 오르버기 거리가는 sir. 그럼 푸링 ngaiko toras asengba singdo loin hayo hauji phuri basiri khara khakdani kariguma nangna namana pado sengba hatpani haibasi nangi nachindagi taba pambagi wan aikhoi gidi saki leraban namana pa hatpada season ari bathang aikhoi de le hayo matau karamna karigi dam hatpan hayo sir ai gi mai pa ai ngon de yamni ge makhoi nei bu ka manung de solon chindan thame atuka ayu angan mata ai ni hogal ko matam da ai gi ka do makhoi na thong hitalon chin ai ni mungo du gi thong ai na thile 바보 까리기는 통로 썰리 집어 까리기는 뭐 통로 썰리 집어 에이 와 이게 낭치 파로 도리니 붕어 아이는 가시 호너리 보면 얌식한 하기노 낭이 나트로 낭부 아파바 미모 오이네나 바이나 아이코나 깜깐 호네 라릭 라이슈 얌나 파라미 카라 속실럭부터 길 라릭 라이슈 노온데 상키드레 아이는 티가 도리버시 aina larik yamna haiba mi mu eram labadine ai thika torum loi ai aso sang mi na masak yamna khangba mi ma soidon oirangan adubu ima ipa na thamamba lan sing aduna ai sumata matu da larik se ai yamna tamhogdi maramdi ima ipa na ai gi damu thambiri lan se kai dena saba yani adubu nasanu pi lere nang lere hojing no khoi matik saba mi mu hen ba haiba do ai gi thodang nang aphaba mi mu yu nang gi damakta ai loina honagi haidana honari dina adubu namada gi nangna thiemaga paisa hek lokthokpa tuition tobugi namada hekta mang nangna paisa lokthokpa tuition mafam dana chalamdaba nangna karigi damokta no ka bara ma loraga nakhoi mayam ni sa sa phomgi seme haisi karigi no ha karigi no ba pabo modo akhoi gi lari pana na nugi dama akhoi masen tana na nugi dama ka ma logon pabu na swamna pairiga thamiba lan thumsibu aina madu phobu to yadradi kari kanu dunu pabu ai pabu gi chane habada mi mayam suma mangdi kai jedro nangi nayum leriba nangi ka leriba sida nangna larik pa dadana mafam madu da ka bara lorga larik pa duri maram karigino nate mafam madu da larik pa abadagi namu larik yam pharge amuk ta hune nangna mafam madu to tawrido mafam madu da gi mi ne ngonda complain laban madu da gi ni ayuk te yong tummi ne tumme ayuk ta nangna phamung sida leram pabo adu dei walking chapani isa fa na no bagi damo ayung an hogal walking chapasi yadro walking chatpatu mayam ga manadine mayamgi walking chaphamda chattene kunthang nariba mafam asida chatkanu haibada nang yadine aina nangi natung ilaga aina kayara khana pharaban madudagi
ꯈꯨꯟꯊꯪꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯂꯛꯂꯕꯅꯤꯅꯦ ꯅꯪꯅ ꯆꯥꯔꯤꯕ ꯅꯤꯁꯥ ꯌꯦꯡꯉꯨ ꯊꯪꯅꯔꯤꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯀ꯭ꯂꯕꯅ ꯀꯌꯥꯅꯣ ꯐꯥꯔꯤꯁꯦ ꯀꯌꯥꯔꯛꯅꯣꯕ ꯐꯥꯔꯤꯁꯤꯕꯣ ꯃꯇꯨꯡꯗ ꯇꯧꯍꯜꯂꯔꯣꯏ ꯃꯈꯣꯏꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯝꯃꯣ ꯍꯥꯏꯗꯅ ꯃꯤꯒꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯝꯕꯗ ꯑꯩꯒꯤ ꯃꯥ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯅꯪꯕꯨ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯄꯨꯔꯛꯏꯕ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯐꯠꯇꯅ ꯈꯜꯂꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯅꯪꯒꯤ ꯅꯀꯣꯛꯇꯨꯅ ꯈꯟꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯨ ꯀꯔꯤꯒꯤꯅꯣꯕ ꯀꯔꯤꯒꯤꯅꯣꯕ ꯄꯥꯕꯨꯡ ꯌꯥꯔꯦꯗ ꯄꯥꯕꯨꯡꯅ ꯃꯁꯤꯗꯩꯗ ꯌꯥꯝꯅ ꯌꯦꯡꯁꯟꯐꯝ ꯊꯣꯛꯈꯤ ꯑꯩ ꯏꯁꯥꯒꯤ ꯐꯤꯔꯦꯞꯇꯤ ꯑꯩꯅ ꯂꯦꯞꯆꯒꯗꯕꯅꯤ ꯀꯔꯤ ꯁ꯭ꯇꯨꯄꯤꯗ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯠꯇꯅ ꯁꯥ ꯉꯥꯗ ꯐꯨꯕꯗꯧꯅ ꯑꯩꯕꯨ ꯍꯦꯛ ꯐꯨꯔꯤꯕ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯄꯥꯕꯨꯡ ꯑꯩꯁꯨ ꯈꯨꯠ ꯍꯜꯂꯛꯀꯅꯤ ꯍꯥꯏꯁꯤꯅꯤ ꯄꯥꯕꯨꯡ ꯀꯔꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯍꯜꯂꯛꯀꯅꯤ ꯀꯥꯏꯅ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪ ꯍꯥꯠꯂꯣ ꯅꯪ ꯄꯥꯕꯨꯡ ꯊꯥꯗꯣꯛ ꯈꯨꯠꯁꯦ ꯊꯥꯗꯣꯛ ꯈꯨꯠ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯄꯥꯕꯨꯡꯗꯁꯨ ꯑꯩꯉꯣꯟꯗꯒ ꯈꯨꯠ ꯊꯥꯔꯛꯏꯅꯦ ꯃꯁꯤ ꯊꯥꯗꯣꯛꯑꯣ ꯑꯝꯇ ꯊꯥꯗꯣꯛꯁꯦ ꯑꯁ ꯀꯩꯅꯣ ꯅꯣꯏꯅ ꯄꯥꯝ ꯆꯥꯊꯣꯏꯁꯤꯕꯣ ꯁꯤꯅꯕ ꯇꯥꯔꯦ ꯑꯁꯤ ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣꯕ ꯅꯄꯥꯝꯆꯥ ꯍꯥꯠꯅꯔꯒꯦ ꯍꯥꯏꯔꯣ ꯅꯪꯅ ꯈꯪꯉꯣꯏ ꯈꯣꯠꯇꯕ ꯅꯪꯒꯤ ꯅꯆꯥꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯅꯪꯅ ꯀꯪꯈꯠꯇꯅ ꯊꯝꯕꯗꯒꯤ ꯉꯁꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯪꯈꯠ ꯊꯝꯕꯗꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯐꯖꯅ ꯍꯥꯏꯔꯒ ꯇꯧꯁꯤ ꯀꯩꯗꯧꯕꯒꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯣꯏꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗꯅꯦ ꯃꯤ ꯂꯣꯏꯅ ꯇꯥꯟꯅꯔꯅꯤ ꯁꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯀꯔꯤꯅꯣ ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯈꯨꯠ ꯍꯜꯂꯤꯗꯨ ꯀꯔꯤꯅೋ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯈꯨꯠ ꯊꯥꯕ ꯉꯝꯂꯕꯅꯤ ꯃꯁꯦ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯁꯤꯗꯅꯦ ꯄꯪꯆꯥꯎ ꯆꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯀꯣꯛ ꯍꯥꯠꯇꯣꯛꯈꯤꯕ ꯑꯗꯨꯒ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯖꯦꯜꯗꯔ ꯀꯩꯅꯣ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯅꯦ ꯏꯆꯥꯅꯨꯄꯤꯁꯤ ꯈꯛꯇꯪ ꯑꯩ ꯌꯥꯝꯅ ꯐꯅ ꯁꯦꯝꯕ ꯄꯥꯝꯃꯤ ꯃꯁꯤ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯕꯗꯅꯦ ꯑꯩ ꯈꯥꯡꯕ ꯉꯝꯃꯣꯏꯗꯧꯔꯤ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯕꯒꯦ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯀꯩꯗꯧꯕꯒꯦ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤ ꯊꯥꯡꯒꯠ ꯇꯥꯈꯠꯇꯅ ꯂꯣꯏꯅ ꯇꯥꯔꯦ ꯍꯥꯏꯕ ꯇꯕꯥ ꯂꯩꯀꯥꯏꯅ ꯇꯥꯕ ꯂꯥꯏꯔꯤꯅꯦ ꯂꯩꯀꯥꯏꯅ ꯇꯥꯕꯁꯤꯗꯒꯤ ꯍꯦꯟꯅ ꯈꯨꯟ ꯃꯌꯥꯝꯁꯤ ꯇꯥꯔꯛꯂꯕꯅꯤꯅꯦ ꯈꯕꯔꯗ ꯌꯥꯎꯔꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯥꯡꯗꯣꯛꯂꯨꯕꯗ ꯅꯪꯒꯤ ꯅꯆꯥꯁꯤꯒꯤ ꯁꯛꯇꯝ ꯍꯥꯟꯅ ꯎꯔꯕꯅꯤꯅꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯦꯡꯉꯣ ꯈꯖꯤꯛꯇꯪ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯉꯝꯗꯕꯁꯤꯡꯅ ꯃꯆꯥ ꯃꯁꯨꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯅꯅꯕꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥꯅ ꯀꯌా ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯄꯩꯁꯥ ꯂꯩꯇꯗꯅ ꯃꯆꯥꯒꯤꯗꯃꯛꯇ ꯄꯨꯕꯣ ꯂꯪꯕꯣ ꯑꯐꯕ ꯀꯌꯥ ꯁꯦꯝꯅꯔꯤꯕ ꯄꯨꯊꯣꯛꯂꯤꯕ ꯌꯦꯡꯉꯣ ꯅꯪꯒꯤ ꯅꯆꯥꯁꯤꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯕ ꯅꯪꯒꯤ ꯅꯆꯥꯁꯤꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯌꯥꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯌꯥꯔꯦꯁꯦ ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯅꯅꯦ ꯁꯦ ꯅꯪꯁꯨ ꯍꯥꯏꯌꯨꯁꯦ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯑꯝꯇ ꯍꯥꯏꯌꯣ ꯊꯥꯖꯕꯗꯣ ꯑꯝꯇ ꯄꯤꯌꯣꯕ ꯏꯃꯥ ꯑꯩ ꯀꯔꯤꯁꯨ ꯐꯠꯇꯕ ꯇꯧꯗꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯟꯖꯟꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯕꯨ ꯐꯠꯇꯕ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯤꯟꯅꯔꯒ ꯑꯩꯕꯨ ꯃꯤꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯐꯥꯔꯒ ꯑꯩꯕꯨ ꯅꯤꯁꯥ ꯆꯥꯕꯅꯤ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯌꯥꯎꯍꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯎꯍꯟꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯋꯥꯈꯜ ꯈꯟꯗꯕꯒꯤꯅꯤ ꯅꯆꯥ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯄꯤꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯐꯠꯇ꯭ꯔꯒ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯆꯥꯅೋ ꯍꯥꯏꯕ ꯑꯃꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯣ ꯂꯥꯛꯈꯣ ꯌꯨꯝꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯐꯥꯊꯣꯛ ꯀꯩꯗꯧꯕꯒꯦ ꯑꯩ ꯍꯣꯔꯦꯟ ꯊꯦꯝꯃꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦꯕ ꯑꯃꯨꯛꯇ ꯐꯥꯊꯣꯛꯑꯣꯕ ꯇꯕꯥ ꯅꯪꯒꯤ ꯅꯆꯥꯁꯦ ꯅꯣꯡꯃꯒꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯌꯦꯡꯉꯨ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯈꯨꯠ ꯊꯥꯔꯤꯕꯅꯤ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯏꯃꯨꯡ ꯑꯁꯤꯗ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯤꯡꯊꯧ ꯁꯥꯗꯅ ꯑꯣꯟꯁꯤꯟꯗꯅ ꯈꯟꯅꯕ ꯃꯆꯟꯅꯨꯄꯤ ꯑꯁꯤꯅ ꯈꯤꯇꯪ ꯐꯠꯇꯦ ꯍꯥꯏꯔꯨꯕꯗ ꯅꯍꯥꯟꯁꯨ ꯃꯥꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯃꯆꯟꯅꯨꯄꯤꯁꯤ ꯐꯨꯕꯤꯔꯤꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯃꯁꯤ ꯐꯔꯣꯏꯗꯧꯔꯤꯕꯅꯤ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕꯅꯤ ꯄꯨꯂꯤꯁꯇ ꯇꯥꯒ ꯐꯥꯍꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯔꯤꯍꯦꯕ ꯁꯦꯟꯇꯔꯗꯨꯗꯅꯦ ꯃꯤ ꯀꯧꯔꯒ ꯇꯥꯛꯊꯣꯛꯑꯒ ꯃꯍꯥꯛꯄꯨ ꯐꯥꯍꯜꯂꯒ ꯃꯇꯝ ꯈꯔ ꯆꯍꯤ 5-10 ꯑꯣꯏꯔꯕꯁꯨꯅꯦ ꯑꯆꯪꯕ ꯁꯦꯜ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯈꯤ ꯑꯩ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯗꯧꯔꯤ ꯃꯁꯤ ꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤꯅꯦ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯅꯆꯥ ꯀꯟꯈꯠꯂꯤꯉꯩꯗꯅꯦ ꯁꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯇꯕꯥ ꯅꯪ ꯈꯪꯖꯜꯂꯨꯀꯣ ꯅꯪ ꯑꯁꯨꯝꯅ ꯁꯥꯔ ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯏ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯩ ꯆꯠꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕ ꯑꯩꯒꯤ ꯔꯥꯏꯠ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯃꯠꯄ ꯁꯥꯔ ꯑꯩ ꯃꯤ ꯑꯃꯅꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯣ ꯃꯈꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤꯗꯃꯛ
ꯑꯩꯕꯨ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨꯕꯨ ꯁꯔ ꯌꯨꯝ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯂꯩꯐꯝ ꯅꯠꯇ꯭ꯔꯣ ꯌꯨꯝ ꯑꯗꯨꯕꯨ ꯑꯩꯒꯤ ꯖꯦꯜꯂꯣ ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯨꯝꯗꯣ ꯑꯩꯒꯤ ꯖꯦꯜ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯌꯨꯝ ꯑꯗꯨꯗ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯁꯨꯡꯈꯪ ꯈꯪꯗꯦ ꯑꯩ ꯇꯕꯥ ꯇꯥꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯗꯣ ꯂꯩꯔꯝꯃꯣꯏꯅꯦ ꯅꯆꯥꯅꯨꯄꯥꯗꯣ ꯂꯩꯕ꯭ꯔꯣ ꯂꯥꯛꯆꯔꯅꯤꯌꯦ ꯃꯃꯥꯟꯅꯕꯒ ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔ ꯊꯣꯛꯈꯤꯕꯅꯦ ꯃꯃꯥꯟꯅꯕꯒ ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯆꯠꯂꯨꯒꯦꯅ ꯊꯣꯛꯈꯤ ꯀꯥꯏꯅ ꯅꯪꯁꯨꯅꯦ ꯅꯪꯒꯤ ꯅꯆꯥꯁꯤ ꯌꯥꯝꯅ ꯀꯟꯈꯠꯂꯤ ꯏꯕꯦꯝꯃ ꯑꯩ ꯍꯥꯏꯒꯦ ꯅꯪꯒꯤ ꯅꯆꯥꯗꯣ ꯃꯃꯥꯟꯅꯕ 4-5ꯒ ꯒꯥꯔꯤ ꯃꯆꯥꯗ ꯅꯝꯁꯜꯂꯒ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯊꯧꯖꯟꯈ꯭ꯔꯤꯕ ꯃꯗꯨꯗꯒꯤ ꯑꯩꯅ ꯄꯔꯞ ꯇꯥꯟꯅꯕꯅꯦ ꯑꯩꯅ ꯇꯥꯟꯅꯔꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯈꯪꯕꯅꯤꯅ ꯅꯆꯥꯅꯨꯄꯥꯅꯅꯦ ꯃꯤꯒꯤ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯊꯧꯆꯠꯈ꯭ꯔꯤꯕ ꯀꯔꯤ ꯃꯈꯣꯏꯒ ꯇꯤꯟꯅꯕ ꯁꯨꯔꯦꯁ ꯍꯥꯏꯕ꯭ꯔꯥ ꯁꯨꯔꯦꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯨꯒꯤ ꯒꯥꯔꯤꯅꯤ ꯃꯈꯣꯏ ꯏꯃꯨꯡꯗꯨꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯃꯆꯥꯁꯤꯅ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯈꯣꯏꯁꯨ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯄꯥꯗꯨꯗꯁꯨ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥꯁꯦ ꯊꯥꯗꯣꯔꯛꯀꯅꯨ ꯏꯆꯥ ꯐꯠꯇꯕꯁꯤꯒ ꯇꯤꯟꯅꯍꯟꯒꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯈꯣꯏꯗ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤ ꯃꯤꯒꯤ ꯃꯆꯥꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯉꯥꯡꯅꯔꯨꯅꯤ ꯊꯪꯅꯔꯤꯕ ꯈꯨꯜ ꯑꯁꯤꯗꯗꯤ ꯆꯪꯒꯅꯨꯅ ꯍꯥꯏꯕꯗ ꯑꯗꯨꯃꯛ ꯌꯥꯗꯕ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯈꯨꯜꯁꯤꯅ ꯂꯣꯏꯔꯦ ꯑꯇꯩ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯌꯥꯝꯅ ꯂꯥꯏꯅ ꯄꯩꯁా ꯇꯥꯅꯤꯡꯕ ꯃꯤꯒꯤ ꯃꯆꯥ ꯁꯤꯔꯒꯅꯦ ꯃꯈꯣꯏ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯈꯨꯟꯁꯤꯗ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯕ ꯑꯃꯗ ꯌꯦꯡꯉꯨꯏ ꯅꯝꯕꯔ 4 ꯑꯃꯗ ꯌꯦꯡꯉꯨꯏ ꯒꯨꯂꯤ ꯑꯃꯗ ꯌꯦꯡꯉꯨꯏ ꯅꯤꯁꯥ ꯃꯁꯤ ꯉꯥꯛꯇ ꯌꯣꯟꯗꯅ ꯂꯩꯔꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯩꯔꯤꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ ꯌꯨ ꯂꯤꯛꯂꯤ ꯑꯃꯅꯤ ꯐꯥꯕꯒꯤꯗꯤ ꯐꯣꯇꯣꯒ ꯀꯣꯟꯅꯔꯒ ꯌꯨ ꯐꯥꯔꯦꯅ ꯍꯦꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯅꯝꯕꯔ 4 ꯌꯣꯜꯂꯦ ꯈꯪꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗꯨ 40-50 ꯊꯧꯖꯜꯂꯒ ꯀꯤꯔꯤꯛ ꯇꯛꯑꯒ ꯐꯥꯔꯒ ꯖꯦꯜꯗ ꯀꯤꯠ ꯅꯝझꯜꯂꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛꯇꯨ ꯄꯤꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨꯗꯤ ꯇꯧꯗꯦꯅꯦ ꯑꯃꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯨ ꯑꯦꯛ ꯁꯦꯝꯃꯦꯒ ꯑꯗꯨ ꯇꯧꯔꯦꯒ ꯀꯔꯤ ꯇꯧꯗꯣꯔꯤꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯐꯥꯔꯤꯕ ꯅꯝꯕꯔ 4 ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝꯅ ꯆꯥꯔꯤꯕ ꯅꯝꯕर 4 ꯁꯤ ꯀꯔꯥꯏꯗꯒꯤ ꯄꯨꯔꯛꯏꯅꯣ ꯁꯨꯡꯐꯝ ꯀꯌꯥꯁꯨ ꯊꯨꯒꯥꯏꯔꯦ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯦ ꯑꯗꯨꯝ ꯄꯨꯊꯣꯔꯦ ꯑꯗꯨꯝ ꯌꯣꯜꯂꯦ ꯅꯣꯡꯃ ꯅꯤꯅꯤ ꯌꯣꯜꯂꯝꯒꯅꯤ ꯃꯗꯒꯤꯗꯤ ꯈꯔ ꯂꯩꯔꯒ ꯀ꯭ꯂꯕꯅ ꯐꯥꯔꯦ ꯊꯤꯡꯉꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯅꯤ ꯍꯥꯟꯅꯒꯤ ꯊꯕꯛꯇꯣ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯧꯏ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯔꯨꯔꯗꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯒꯥꯔꯤ ꯍꯨꯔꯥꯜꯂꯨꯔꯕ ꯑꯗꯨꯔꯕꯗꯤ ꯃꯤꯗꯣ ꯁꯤꯕ ꯃꯈꯩ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯏ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯅꯝꯕꯔ 4 ꯌꯣꯜꯂꯤ ꯍꯥꯏꯕ ꯃꯤ ꯑꯃꯇ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯠꯄ ꯇꯥꯔꯕꯣ ꯃꯌꯨꯝ ꯃꯩ ꯊꯥꯕ ꯇꯥꯔꯕ꯭ꯔꯣ ꯇꯥꯗꯦ ꯑꯗꯨꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯥꯏꯟ ꯂꯩꯇꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯩꯇꯕ ꯆꯠꯅ ꯄꯊꯥꯞ ꯂꯩꯇꯕ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯃꯇꯝ ꯈꯔꯒꯤ ꯄꯣꯂꯤꯁꯤ ꯌꯥꯎꯗꯕ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ ꯋꯥꯔ ꯑꯦꯒꯦꯟꯁ ꯗ꯭ꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦꯕ ꯀꯔꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯒꯦ ꯌꯣꯟꯐꯝ ꯊꯣꯛꯄ ꯃꯈꯣꯏ ꯑꯗꯨꯝ ꯌꯣꯜꯂꯤ ꯆꯥꯐꯝ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯆꯥꯏ ꯀꯅꯥꯅ ꯃꯥꯡꯉꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯔꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯀꯌꯥꯅ ꯃꯨꯠꯊꯔꯛꯂꯤꯕ ꯀꯥꯏꯊꯔꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤꯅꯦ ꯀꯅꯥꯝ ꯀꯔꯤꯝ ꯈꯟꯅꯗ꯭ꯔꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯦ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥ ꯀꯔꯤꯝꯇ ꯁꯣꯛꯇꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨꯗꯃꯛ ꯆꯦꯛꯁꯤꯜꯂꯒ ꯃꯈꯣꯏꯅ ꯃꯤꯔꯣꯜ ꯑꯁꯤꯒꯤꯗꯤ ꯃꯈꯣꯏ ꯉꯥꯛꯊꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯆꯥ ꯑꯗꯨꯅ ꯄꯣꯛꯄ ꯃꯆꯥ ꯑꯗꯨꯒꯤ ꯃꯆꯥꯗꯨꯒꯤ ꯁꯨꯔꯣꯟ ꯃꯊꯪ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯌꯥꯏ ꯈꯪꯂꯕꯗꯤꯅꯦ ꯅꯣꯡꯃꯗꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤꯒꯨꯝꯕ ꯅꯤꯁꯥ ꯆꯥꯕꯁꯤꯡꯁꯦ ꯁꯣꯏꯗꯅ ꯂꯩꯔꯛꯄ ꯍꯥꯏꯕꯁꯦ ꯈꯪꯒꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯃꯨꯡꯁꯤꯗ ꯆꯥꯐꯝ ꯈꯪꯗ꯭ꯔꯤꯕ ꯁꯨꯐꯝ ꯈꯪꯗ꯭ꯔꯤꯕ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯗ꯭ꯔꯒ ꯅꯝꯕꯔ 4 ꯒꯨꯂꯤ ꯅꯤꯁꯥ ꯃꯌꯥꯝꯁꯤꯅ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯨ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯐꯠꯇꯕꯗꯨꯅ ꯅꯈꯣꯏꯒꯤ ꯅꯆꯥ ꯐꯠꯇ꯭ꯔꯒ ꯌꯣꯜꯂꯤꯕ ꯑꯩꯈꯣꯏꯗ ꯇꯥꯏꯅꯒꯅꯨ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯁꯤꯕꯨ ꯋꯥꯔꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯐꯠꯇ꯭ꯔꯤꯕꯗꯨ ꯄꯣꯠꯇꯨ ꯐꯪꯍꯟꯕꯗꯒꯤ ꯆꯥꯔꯤꯕꯅꯤ ꯄꯣꯠꯇꯨ ꯐꯪꯍꯟꯗ꯭ꯔꯕꯗꯤꯅꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯣꯛꯈꯤꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯏ ꯅꯈꯣꯏꯒꯨꯝꯕ ꯃꯃꯥ ꯁꯦ ꯅꯪꯒꯨꯝꯕ ꯅꯃꯥ ꯑꯁ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯤꯁꯤꯕꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤꯅꯦ ꯃꯆꯥꯗꯨꯅ ꯊꯛ ꯅꯤꯛ ꯂꯩꯔꯦ ꯍꯥꯏꯔꯒ ꯃꯆꯥꯗꯨꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯃꯃꯥꯗꯨꯅ ꯇꯨꯃꯤꯟꯅ ꯅꯝꯕꯔ 4 ꯂꯧꯕ ꯆꯠꯂꯤꯅꯦ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯗꯨꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯅꯨꯄꯤꯗꯨꯅ ꯇꯨꯃꯤꯟꯅ ꯃꯋꯥꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅ ꯅꯝꯕꯔ 4 ꯂꯧꯕ ꯒꯨꯂꯤ ꯂꯧꯕ ꯆꯠꯄ ꯀꯌా ꯑꯃ ꯌꯥꯎꯔꯕꯅꯤꯅꯦ ꯃꯐꯝꯁꯤꯗ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯃꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯈꯛꯇꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯆꯥꯔꯤꯕ ꯊꯛꯏꯕ ꯃꯌꯥꯝꯁꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯣꯠꯇꯨ ꯐꯪꯍꯟꯗꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯆꯥꯅꯨꯄꯥꯁꯤ ꯂꯥꯛꯑꯦ ꯍꯜꯂꯛꯑꯕ꯭ꯔꯥ ꯍꯜꯂꯛꯏꯅꯤꯅꯦ ꯂꯥꯛꯑꯣ ꯆꯪꯉꯨ ꯁꯤ ꯃꯅꯨꯡꯗ ꯆꯪꯉꯨ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯀꯥꯏꯅ ꯍꯧꯖꯤꯛ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯒꯥꯔꯤ ꯇꯥꯟꯅꯕꯗ ꯅꯈꯣꯏ ꯆꯠꯈ꯭ꯔꯤꯗꯣ ꯀꯗꯣꯝꯗꯅꯣꯕ ꯄꯥꯕꯨꯡ ꯑꯩꯗꯤ ꯆꯠꯇꯦꯗ ꯃꯆꯤꯟꯁꯤ ꯊꯤꯅꯦ ꯍꯦꯛ ꯃꯆꯤꯟ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯐꯨꯕꯤꯔꯤꯁꯤꯕꯣ ꯑꯩ ꯀꯔꯤꯝꯇ ꯆꯠꯇꯦ ꯍꯥꯏꯕꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯊꯥꯖꯕꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ
ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩ ꯃꯥꯏꯁꯦ ꯈꯨꯔꯦ ꯑꯩ ꯃꯥꯏꯁꯦ ꯈꯨꯔꯦ ꯕꯩ 이봉아 시 낭이 바봉시 얌노 와로리 깨도보게 낭보 낭보 갸한 따로 깨도보게 이마 아이 그림도 떠우디 이마 이행오 아이 호줍 거리 떠우기 사세 아이 그림도 짜디 호이 아이 아하는데 그랄라 할루레 아도 아이고도 좀 따이나 비리시부 거리기노바 아이 그림도 짜제드레 바보 아이 그림도 니사 짜드랍네 바보 아이 그림도 니사 짜드레 가이나 수리에스키 가리 타오르가 낭나 차크리드부 모두 낭나타바 그라이드기는 바보 아이 수레스키 가리 타오디 바보는 사이드 강이도 아이 따이 아이 바보는 사오부도 짱감다드나 통화하는 레이브네 그야도는 용어네 시야레세 모이 바보 카라카라 마네 파트리야 되나 타복시 똑라버네 바세 아코이 티에마가 시즈나시세 라오 라오 쌍시 라오세 세 이마와 하이게 낭기 바봉세 얌노 와레 낭부게 안 따로 그래도 보게 봉어 하 낭이 바봉다네 아이 하이행 뭐 거의 똑저러로이 ngasiꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯃ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯅꯣꯏ ꯄꯥꯕꯨꯡꯗꯅꯦ ꯆꯠꯂꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯨ ꯆꯠꯂꯣ 이마 빠봉는 서러이들어 서러이 낭나네 나한수 빠봉도 굿타이 정오 낭 라레나 목도 하이를 쏘버 쩔어봐 빠봉 아이 란저래봐 아이 하이응 막하이 파트라바 상가 이 아마타 떡저러로 빠봉 아이 용마시다 레이타 하나 레헨비오 빠봉나도 마이나 티나 잉온데 짜이바 강무도 마두나 아이 니사지 짜나버기 마람 아마 오이레 빠봉 아이 갸한 타나 레이저르게 바 빠봉 아이부 타자비오 아이 빠봉나 하이바 로이네 인자르게 시기 마뚱다기 빠봉나 잉온데네 아이 나 란베 헥토럭바다 빠봉나 삐바단디 뽀나막 아이 로이 럭저르게 바 빠봉 아이부 막비오 빠봉 아이 란저레바 수라스 낭시 아이기 타모이기 마치엔인해 낭나 아파보 오이바 낭나 마이 빠꾸도 빠봉니 잉닝만이네 낭나 까얌 꾸이네 코이부 와한가도리게 빠봉 아이 ngasidagi 빠봉 코 아무하나 와할라로이 아이부 타자비오 아이 ngasidagi 빠봉나 하이비 인바 미모 오이라니 빠봉 수라스 kayada nungairaba ichana ngasi lale haina hairakpasidane napana loina nga abanisi ngasidagi nang gyan taba mi moiroko lekai mi amangsidane nangi pabung yamni kaire nang na gyan tarakpudo ngai bi yamno warabanine pare taba moi pabung ai loina tajare 인상 하우버 통어해 아두그네 ngaside akhoi hum punna tv yengminadana imung sidane amukta nungsi sanana leisi kaidoboge bema karino 인상 하우범to thongudana suras sidagidi nang afaba mi mo iragadabani nang ipana yadaba thabak nang amata tawganuko pabu ai ni samata chararui 빠봉부 아무카나 와할라로이 이마수 와할라로 아득 이찬누피 라시부수 아이노 와할라로 라시 낭기다 나는 원하는 한 부부도 낭 아이부 와로리브로 나다 아이 계시 와로디에 나다는 게 안 따라고세 얌노 농아에 다다 나다 뭐 하는 거 없으나로 나시디 아이기 얌나 누가이바 누밋 마시기 누가이바 누밋 아시다기 아이기 분시 마하우르가다번 파레 마마 인상 허보무 통오고 아이코이 분나 자미네르시고 아두부샤 누밋나도 아이기디 아나우부 콩탕 아마기 하우럭팜니 누밋나도 아이코이 분나 티비 영미나키 마두기 마퉁다 이마수 빠봉주 아두가 이천노 비라시수 디비행 말로르가 마코이 가다 상키 마두기 마퉁다기 아이나 아이기 가다 상키 루파 자머리 양카이 비나 레르파 아타우부 탕아도
ꯑꯩꯅ ꯂꯧꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥ ꯊꯣꯔꯛꯈꯤ ꯍꯩꯃꯥ ꯁꯨꯔꯖ ꯅꯪꯗꯤ ꯇꯨꯝꯗ꯭ꯔꯕꯣ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯅꯈꯨꯠꯇ ꯄꯥꯏꯔꯤꯗꯨꯅ ꯀꯩꯅꯣ ꯊꯥꯡꯂꯣ ꯏꯃꯥ ꯁꯦꯝ ꯑꯝꯇ ꯆꯥꯒꯦꯅ ꯇꯧꯕꯅꯤ ꯁꯦꯝ ꯑꯝꯇ ꯏꯃꯥ ꯂꯧꯊꯣꯛꯄꯤꯔꯝꯒꯦꯔꯥ 이해 ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯣꯛ ꯂꯧꯔꯒ ꯆꯥꯔꯁꯨ ꯌꯥꯕꯗꯨꯕꯨ ꯀꯔꯤꯒꯤ ꯀꯣꯏꯔꯤꯅꯣ ꯁꯦ ꯁꯤꯗ ꯂꯩꯔꯦꯁꯦ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯀꯨꯏꯅ ꯐꯝꯃꯅꯨ ꯁꯠ ꯇꯨꯝꯃꯣꯀꯣ ꯉꯟꯅ ꯍꯧꯒꯠꯂꯒꯅꯦ ꯑꯩꯈꯣꯏ ꯋꯥꯀꯤꯡ ꯆꯠꯂꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯕꯅꯤꯀꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯍꯣꯏ ꯏꯃꯥ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯁꯦꯝꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯩ ꯇꯨꯝꯃꯒꯦ ꯑꯁꯨꯝꯅ ꯑꯩ ꯁꯦꯝ ꯑꯗꯨ ꯆꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯄ ꯑꯩꯕꯨ ꯇꯠꯇꯅ ꯐꯨꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯩꯕꯨ ꯈꯣꯡꯒꯣꯏꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯅꯤꯁꯥ ꯆꯥꯕ ꯅꯝꯕꯔ 4 ꯆꯥꯕ ꯒꯨꯂꯤ ꯆꯥꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯛꯈꯤꯕꯁꯦ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯈꯜꯂꯨꯕꯗ ꯑꯩ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯕ ꯉꯝꯗꯦ ꯃꯗꯨꯗꯒꯤ ꯑꯩꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯈꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯑꯩꯅ ꯉꯥꯏꯈꯤ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯑꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥꯔꯛ ꯈꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯀꯥꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯏꯁꯤꯅ ꯇꯨꯝꯂꯤꯕ ꯄꯥꯕꯨꯡꯒꯤ ꯃꯁꯥꯗ ꯑꯩꯅ ꯊꯥꯡꯅ ꯃꯁꯤꯡ ꯈꯪꯗꯅ ꯑꯩꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯊꯥꯡ ꯌꯥꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤꯅꯣꯕ ꯍꯦ ꯔꯥꯁꯤ ꯇꯥꯕ꯭ꯔꯥ ꯅꯪꯒꯤ ꯄꯥꯕꯨꯡꯁꯦ ꯅꯄꯥꯗ ꯊꯥꯡꯅ ꯌꯥꯜꯂꯤꯅꯦ ꯏꯃꯥ ꯀꯔꯤꯒꯤ ꯂꯥꯎꯔꯤ ꯑꯩꯕꯨ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯜꯂꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯩꯃꯥ ꯗꯗꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ 이마가 바보같이 낭나 당갈리 깨기노 라시 이거 라나 로그노 라시 로 시들로 나다남 그 시도로 로 아이 마가 바본것에 양을 파테 먹고있네 아이부 얌노 할래 난 강드로 ngạc lít은 미망다 먹고있네 이부 요리보 아이분이 사사바네 해드나 카바르다 소셜 미디어다 마익싱네 강갈리세 이마가 바본거네 이노다다 나다는 나오르부터 이두보 그리 아이 나오브라이바 마네 아이 나오르바네 ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯀꯅꯥꯃꯠꯇ ꯌꯦꯠꯄꯤꯅꯕ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯂꯩꯔꯤꯕ ꯂꯧ ꯄꯔꯤ 5 ꯑꯗꯨꯒ ꯒꯥꯔꯤ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯏꯪꯈꯣꯜ ꯃꯁꯤꯅ ꯏꯅꯤꯡ ꯇꯝꯅ ꯂꯦꯝꯍꯧꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯤꯡꯕ ꯊꯨꯡꯅ ꯀꯅꯥꯃꯠꯇ ꯌꯦꯠꯇꯅ ꯆꯥꯕ ꯊꯛꯄ ꯌꯥꯔꯅꯤ ꯁꯣꯝꯅ ꯁꯔ ꯑꯩꯅ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯆꯟꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯟꯈꯤ ꯑꯗꯨꯒ ꯑꯩꯅ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯃꯥꯟꯗꯅꯅꯕ ꯊꯥꯡꯗꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯑꯩꯅ ꯂꯦꯟꯁꯤꯟꯈꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯑꯩꯅ ꯆꯥꯏꯈꯥꯏꯈꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ 2-3 ꯂꯥꯛꯇꯨꯅ ꯄꯥꯕꯨꯡꯒ ꯈꯟꯅꯈꯤ ꯏꯃꯨꯡꯗꯒꯤ ꯄꯣꯠꯆꯩ ꯃꯥꯜ ꯆꯥꯡ ꯄꯨꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯃꯗꯨ ꯍꯥꯏꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯇꯧꯈꯤ ꯑꯗꯨꯒ ꯑꯩꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈꯤ ꯅꯣꯡ ꯉꯥꯟꯕ ꯃꯇꯨꯡꯗ 이몽 어두도 미컵 미라우 콜 따키 하이드나 레카이기 미우싱 아마맘따 짱라키 오이람 리버 피버 모두다 아이나 심진 사진보 와히싱어도 하이브드기 뭐코이나 폴리스다 짤라가 바우싱어도 담키 마시기 마뚱다 살콜 아이기 염도 라키보더니 살 낭기 플란 아이코이나 하르마도 둠싱나키 레카이기 미우싱나 하이르 포와팜 농알람다이다 나코이기 몽도 카나 짜이나바 아두부 ꯅꯪꯕꯨ ꯆꯤꯡꯅꯔꯕꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯐꯥꯕ ꯉꯝꯈꯤꯗꯦ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯊꯤꯒꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯦ
ꯑꯩꯈꯣꯏꯅ ꯐꯥꯒꯠꯈꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯈꯪꯈꯤ ꯃꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯄꯥꯕꯨꯡꯗ ꯈꯟꯅꯕꯗ ꯌꯣꯠꯄꯥꯛꯅ ꯌꯥꯟꯒꯦ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝꯐꯥꯎ ꯌꯥꯎꯈꯤ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯒꯤ ꯌꯥꯏꯐꯅꯅꯕ ꯈꯜꯂꯤꯕꯗꯣ ꯅꯪꯅ ꯐꯅ ꯂꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯖꯈꯤꯕ ꯅꯪꯒꯤ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛꯇꯤ ꯅꯪꯅ ꯐꯪꯒꯅꯤ ꯅꯪ ꯁꯣꯏꯗꯅ ꯀꯞꯂꯛꯈꯤꯅꯤ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯛꯈꯤꯅꯤ ꯇꯩꯊꯣꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯅꯪꯒꯤ ꯅꯁꯜ ꯑꯗꯨꯕꯨ ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯤꯕ 마기 말알부 거리노 마하키 말알부 거리노 마마 마빠나 마차부 까야기 마틱 뭉시자바 하이버두디 낭 강방암라로이 마포 가시기 낭나 강방암라로이 까이동에다수 낭 마빠마 하이버도 낭 오이버수 팡라로이 마마 마빠나 마차부 까야기 마틱 뭉시자바 낭군바세 낭군바세 마차오이나 팡자가다부기 사롱네 마밋다 마차 우드나 레이바 मधुगुम्बा ममा मपादु ओइबन हेना फै नंगी नथक्ता नंगी स्टेटमेंट लौरु मतुंगदा मतिक चाबा सारसि थांगलगा नंगबु शिबगी चेराक फाबु पिननबा इन होनगनि लाकले लाकले इंस्पेक्टर तयाय 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 लाकले लाकले Luckily, luckily, Inspector, tayang, 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 Uthanaba. Kanbinaba. Thank you, sir. Welcome, Uthanaba. Kanbinaba. Inspector, tayang. Tayang, tayang, lakle, lakle, Inspector. Hanana thagacharing asigi Inspector Tayai chaniga taramatoi suba tangkak tabiribasing ngasigi birthday yaipamangol pinanaba ngasigi de leijadre so hektamok miyamna pibirakliba ngasi thoromse tabiraga feedback khara pathokjabagi tanjada logjage marak sida nungaitaba pau amana diamond radio kya thengmada late night story taba yaubiramba Aziz Khan haidana miyamna hek pabada thengnabirangani ainasu Aziz Khan haina igi chindagi aina hek pajabadu Aziz Khan haina paba atopa ming manaba natana paba phanglaroi hairiba nungsiraba yamba si Diamond Radio gi late night story da damak saruk yabibani aduga hairiba si hauzik wariba laina corona sina maram oidana taibong thadokuna chatkhre haiba pawma ngasigi phangjaba adugi nungaitaba phongdokchari Diamond Radio gi listener mo oibiramba matam sangna Inspector Tayai tangkak asi ahanbadagina Saniga ꯑꯩꯈꯣꯏꯒꯤ ꯅꯤꯄꯥꯟ ꯃꯥꯄꯟ ꯁ꯭ꯋꯥꯏꯐꯥꯎꯗ ꯑꯗꯨꯝ ꯇꯥꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯕꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯜꯂꯥꯍꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯅꯤꯖꯔꯤ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯉꯁꯤꯒꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯅꯤ ꯃꯤꯌꯥꯝꯅꯁꯨ ꯑꯖꯤꯖ ꯈꯥꯟ ꯇꯥꯕꯤꯔꯝꯕ ꯃꯌꯥꯝꯅ ꯌꯥꯎꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯑꯖꯤꯖ ꯈꯥꯟ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤ ꯑꯃꯈꯛꯅ ꯆꯤꯅꯥꯎꯁꯤꯅ ꯀꯃꯦꯟ ꯄꯤꯕꯤꯔꯝꯕ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯩꯅꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯔꯛꯇꯒꯤ ꯅꯨꯡꯁꯤꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯀꯥꯏꯅꯍꯜꯂꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯁꯨ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯁ꯭ꯀꯨꯜ ꯍꯥꯡꯕꯒꯤ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ ꯂꯩꯕꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯤ ꯁꯤꯕꯒꯤ ꯃꯄꯥꯎ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯇ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯍꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯅ ꯄꯤꯛ ꯊꯜꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯔꯦ ꯅꯣꯡꯃꯗ ꯃꯤ 15 ꯂꯦꯞꯇꯅ ꯁꯤꯒꯠꯂꯛꯄꯗ ꯌꯥꯝꯂꯕ ꯃꯤꯁꯤꯡ ꯀꯌꯥ ꯁꯤꯔꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯃꯁꯤꯃꯛꯅꯁꯨ ꯉꯁꯤꯒꯤ ꯍꯧꯔꯛꯄꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯇꯥꯡꯀꯛꯇꯁꯨ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯑꯃꯁꯨꯡ ꯀꯥꯞꯇꯕꯒꯤ ꯋꯥꯐꯝꯗ ꯄꯨꯈꯠꯆꯔꯤꯕ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯣ ꯊꯥꯒꯠꯆꯔꯤ ꯍꯟꯅ
mayam punmamak ngasigi pibirakliba comment khara pajabagi tanjadu logjage Suraj na mama mapa hat kibagi asengba maram miyamna karigi hatpa karamna hatpa loina khangbire aduga miyamna inspector tayagi akhoi tayai na sakpa isei ama full tajaningba loishandabadu loijare so hayenge tangkakta hariba soidana tahanna honajage hanana thagachari masi masu khanghanjabani Jasoda Brahmachari mayum yaripok thagachari adu ngasigi hanna changbirakpa Alice Penau bu su thagachari so matang kiu da matang changbirak pasing athauba thagachari hanana Rocky sina chingba kamarum changbirak pa Jasoda Brahmachari mayum yaripok tigi mama mapa na di machabu afaba ohena ba pami masa sing khangde thokdaba nate nisana hatpa ngamangak tane takpire hoi hat khidraga su imung amada nisa chabe imung amada thokliba thodo watho ngasai tim duna yauriba mada machan nupi gi fanek yon thokpai wari bo yauri duni mayam hena khangbiramani sigumba thodo watho kaya haitare aduga loksin biu wari sigi tangkak sing sida haitare so thagachari hanana mathangi kamenong pajage Hemchandra Sharma Corona di loikrani goli number 4 amati wall is the your di what kini takpire sumaina oidana ba alert or warning to parents sell it to you oja James takpire thank you so much oja Hemchandra Sharma madumangni khoina leise haitare so you khra phabagi de hekta photo kapaga you yon video hekta ulle haitare so number 4 ge porai ba guli ge porai mising mapu om to photo do uge phangjade amta thecha ki masi mapu ji lupa crore kun taret ki gaina masai gai do popi gi mioi fai do lupa crore bu nifu taret ka haini do yame sana ga do tono yam gure madu paisa me yam do cheng on thoga leita lai re si da chai re di acha thau kharaga hawai kharaga yerum kharaga chai re di manipur gi leiri praja me yam si cheng thungi thungde gam tha hai roi loini ye le di adu bu thagachari wakai age to thagachari dane sor kakching ta bam thagachari sarwari se ta yam nuai na takpire thagachari boida hanana thagachari tutu kangjam sarwahini ga leite na thagachari takpire so thagachari tutu site islamudin thagachari bala takhelambam inspector te ai gai fore takpirakpa ichan longjam thagachari yam nuai te thodok se aseng boina di thok to boy sunon takpire ichan longjam wari se aseng ba true story ni ai tare yam seng na thokraba seng ba true story ni aduga wari du gi haitare koina wari oina khra sadok pai wani so thagachari site rook thagachari kumar ketrimayum thagachari aduga susamitra harimus thagachari tonga wari se am nungai je sir thagachari aduga ibem chalai maten thada inspector te ai gangmai mang bado nok padu sire na tapire Suraj ki thamoy angakpani chumani thagachare gangmai gi khopu kadai wai dono khajik ta nok na ba gangmai gi role ma adum chingsalaga lei gangmai comedy gi role da haitare achum ngang ba seng ba to ba seng ba thabuk chat pa gangmai with comedy khara comic khara puno hona jaba yamna wa ba nok na ba hona ba yam wai haitare so Manos kuman them thagachare Alice Penau macha nu pa pukcha bagi mahi ale tapire Golip waheng bam thagachare sir wari yamna nungai na tapire koiraga sana olakle inspector te thagachari yam nungai jai ma'am thodo wa thoke ada mayam ge puning loksing oina ba sing jabani mathangi case amasu semdana haidi laijarabani aduga mathangi case su tamina se thagachari aduga angan ba oinam na takpire thagachari yam nungai takpirakpa angan ba punsiba motomcha thagachari macha phattaba se mama mapa oiba singna yamna waba jani da chumani yamna wagar jani macha phattaba adu imung manung da mama mapa phattaba su dum wai masi makse dum on the contrary kanone hai tare so vidya ningomam thagachari certain takpire Kritiva Sharma thagachari Kritiva sa koi di good morning oidri tumu ba mini good morning oibe wani koi di tumdrim ni na hai tare longdring e pakhang ne do aduni chak chadring e ayuk ni thagachari Kritivas aduga thank you so much Radharani Takhelambam inspector te ai nei ai fare takpire Deven Haisnam thagachari sir tayai mapa da khut thaba macha side omor gi masak ni te du
ꯑꯃꯔꯣꯝꯗꯗꯤ ꯇꯌꯥꯏ ꯃꯆꯥ ꯋꯥꯔꯛꯀꯗꯕ ꯃꯇꯝꯗ ꯋꯥꯔꯛꯍꯧꯗꯕꯒꯤꯅꯦꯅ ꯇꯥꯛꯄꯤꯔꯤ ꯍꯣꯏ ꯑꯦꯅꯤꯋꯦ ꯑꯃ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯂꯧꯁꯤꯟꯕꯤꯌꯨ ꯀꯣꯟꯅ ꯋꯥꯔꯛꯑꯁꯨ ꯊꯦꯡꯅꯕ ꯋꯥꯔꯛꯑꯁꯨ ꯍꯣꯏ ꯁꯦꯝꯕ ꯁꯥꯕ ꯍꯥꯏꯕꯁꯤ ꯐꯥꯔꯁ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯁꯦꯝꯃꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯅꯤ ꯑꯗꯨ ꯐꯅ ꯍꯧꯔꯛꯈꯤꯕ ꯃꯆꯥꯁꯦ ꯃꯔꯛꯇꯁꯨ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕ ꯁꯪꯒ ꯇꯤꯜꯂꯨꯕꯗꯒꯤ ꯑꯗꯨꯝ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕꯕꯨꯗꯤ ꯅꯠꯇꯦ ꯑꯦꯅꯤꯋꯦ ꯑꯗꯨꯝ ꯊꯥꯒꯠꯆꯔꯤ ꯊꯣꯏ ꯁꯅꯥ ꯊꯣꯏ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯛꯄꯤꯔꯤ ꯑꯗꯨꯒ Sobetagi message kaidougre Thagachari tutu kangja once again amukana Ram Thiam aidi mayai tahodre takpire Tamfa thagachari hanana thagachari Rani Bala sang Thiam thagachari Angom Susila Japan ning thogjam jam nungai na takpire so Bimola pebam inspector tayai puni loksing wajai na takpire Anthony like Chombam thagachari amna fajaba matang ni takpirakpa Thagachari Aziz Khan mapugi lekol da ingna chikna leibo oyuko thamoi shokna nungaite na takpire Thagachari Alice Penau haibirakpa Alice Penau hoiga su yamna comment ta haitare pakum sanaring edi yam comment pinaba adum haitare koidagi di thak thongmani adorosu dinner adi loina marup ni haitare mi se ko aduna Ratan Kumar Thagachari next episode tikra ngan kha game ba kha ngan ba Kagemba Thagachari Loi Yaurakani Kara dum wari sigi tangkak tani hai tareko so Thagachari Kangan ba Kagemba Thagachari wari so Sandhya Waikom Thagachari Asigi Inspector Tayai Puning Loksing Ojai na takpirakpa hininga leitana Thagachari Angom Susila Devi Thagachari Jasoda once again amukana soibam thoibi maitei nisa chabagi wari khara yaurokpasi yam nungai taba faujite takpiri nisa chabagi wari se yauhaning dabagi ra khangde adudi adom na berido adubu nisa chabai wari sidi aina lijari si chamai manungda poinam yorum do mande nisa chabagi sidi kari haitare sigum sidi yam thengnare haitare adongi le kaida su lebirongani ko le kaida su yam lei sigi besu me yam yaure aduga sibudi mi se loi sidoini adum mafam matam chadana siba imung manungda leifam chapang kangdaba kangkhong jaiba mayam yawi haitare aduna nungai taba thodo wathok su yam lei so mayam gi puning loksing oinabani karigumba thagachari dot tanesor kaksing tabam amukana thagachari Radharani Longjam Tampha Purit Chabam asigumba macha sidi leitabane hena fai tapire chumane Lengthoi chanu thagachari yamna nungai ba wari di telen takpire ngasi di pung ama sangmani dum episode se yamna casing asi namdana loisalage na dum loisalaba mayamna su wari di khangda khangamani na khangdragadi aina ngasi ji sangdoke na toromani do ngarang do wari do loin khangre ado wari khuli dunani aduna khara suspense ta thamamagadi khangma moidawni ma'am thoi yumnam thagachari gangmaina ma fare takpire Sangita khondobam sir chaksu khenabagi matung inna wakal su khenei kayada kankraba mi phatamagi thamoi sena takpire hoi Sangita mi amaga DNA gi structure manade mi amaga khubi ma mi manade khusagi ma mi manade DNA manade adubu khui mi oibani sawong di manai tawtorokpa manai ekoi gi lichat manai adubu kariguma matam da haitare mi gi wakal singa sa haibi bedo adugumani so thagachari dolen thangjam kayada phatkhidriba machano angom be mem thagachari yam nungai te sir na tapire so hanana thagachari loi chengkha kre chini sometimes it happened like this thagachari paringe the loi na zar na chengkha kre amok chengkha kre di thi khangoi dun so thagachari hanana mayam panama psycho Michael thagachari Tilotama Devi thagachari inawi thok chom Aziz kidamak reef habiba sigidam Anthony lai chomba gangmai suti amta phangdrabra na takpire phangena dum khanbi yo Anthony kaimta don yam khanjan biru no yamna maramdi akoi du tawdre da tawdre series ki wana te numit akoi after some times matam khara leiraga gaina haibus dum yauri denako adu maina dum yawbani aduga maigi matang adum lakani dum haimina sei aduga gangmai lokthokhradi role da mai yawdaba yadaba role da soidana dum lahansi aduga thagachari hana Psycho Michael Singh amukana aduga Samarji dum nam Aziz Khan leitaba nungaite imung manungi awabda surugya jarin takpire so thagachari ngasigi episode yamna nungai baroina thagachari Rafi amadi Mamtaz ki story makha chatabion takpire Psycho Michael numi nini humni da matik chaba mi ama oina na ba honarakpa aruba khongthangni
so dum wari iroina na matam gi chatpani na dum moi break adum lehensi aduga mayam no malem gi wari loisalu malem do IPS oiraga la halu gaina haibeti yawi mayam no budi wakhanda fawbiri do adu mayum dagi thokra numit mari mangani mangor IPS oira lai heredi mayam no sunungai ro so wari do IPS ohenji haibe wadi nati ko mai wari adum leizari adum yaminasi mayam no supan birok paning sing birok ba thagachari adum ning sing birok pa yai kaisu kaibe leiti aduna mai tangkak si adum pa chana tangkak si chatminasi character si yaman banina adum puthaba mayam yawi haitare maroi badi character si loina sagat padu nate wari mayam toroga mayam da puning loksing oina pijabadu ne haitare ko so yohonjarake mate ojik sanjay ge mung leiri sanjay gi mai wafam da leira kana sanjay gi mate amaga laaga so tai amuk langna bohna jage no mada wari ani sumaina chatpasina nungai ba wari khakta da chatpasinga si chatkhre ngarang chatle kitang ngarang ani chali so ngasi di ama khakta da chakre so sumi yamina si thank you so much mayam purmak ta kitang madugi knowledge tamjabani so era ngakpi ni diga mayam ngapiu so IBI athopam thagachari ichanupi vaccine kapui ngasi masa sagale laihau tawi tablet ani chare phatre aduga oning basu fawi IBI athopam mi manga khudingi mi amamdi tawni haba mi masa gi mi grahaji manade aduna imung amda mi manga pulap leibadu hida kapada tai karim tawdraga imung amda mi ani natra ama tawba yawi masi haitare so isagi immune system da change ahong malakpani aduna kapi bi hidak tuna activate torokpani aduna masada hana sonba natraga kariguma khara leibaduna masada tawribani akoina di uba ngamdaba soiba khara leiba adu adum phajarak chani adum antibiotic adum pijabiu yam ka hena khudong chadaba aduga phattaba ifibam lagadi adu akhang hai doctor ga sodum tana bibadum yai adu yam ka hena haitare pibam soksalaktragadi thoidokpa dum fiber dum chapmana na tawraga numit humni ini leiraga dum phagi besu dum yaugani adubu haibirak pathagachari wai punsi ajisna nungaina mapugile kondalai boishan ona tapire so thagachari devan haisnam japan psycho michael thagachari hanana yam panamak aduga madam celebrity thagachari nawi tokchom maiga chandra saika aslam thagachari sir yam chumbo famni nisagi khaluraga laina lenga fa soni masi khaluraga dina tapire lalon ba mi se ta khale so thagachari habirak pasagi dama aduga chumbani nisaji dum phati phatre dano ada imung pura mangna bagi macha oibadu na macha masu inkhalak liban ha sing ai taren so thagachari amno ngai je kirti bas sarma good evening mo ai thagachari atheng ba good evening midnight hai tare so thagachari radharani takelamam thagachari wari se tabada pendre hayeng su ana tapire so thagachari hanana sakho mai ken ngak tangai gre asina ras kori thagachari tayagi wari taring ke pen banai de chanchan pebam thagachari abaton makomayum sir Aziz Khan lekhidabagi awa basuru gajari masidi gamai gi dialogue su assi bagi mapau tarubadagi na tapire so thagachari vidya odago paujan ar pamai thagachari wari semba sargi lut dingamloi like diamond radio tapire thagachari madam celebrity thagachari tomba atomba thagachari wari tabayam nungaijin tapirakpa Gobin Khuman thagachari Aziz pabung diamond radio bo yamna nungsiba pabung ni pabung mapugi lekonda ingna chikna laibo oyuko na tapire thagachari Gobin Khuman aikhoigi iraksida family de yawbiram mi amakak lekhidaba nungtigi comment piba yawbiramani Aziz Khan haidana dum yawramani khanghodana COVID-19 na naraga sumaina lekhidaba haitare adona miyam section biu aikhoi naroi akhoi laina si pawoi haibagi wakhalon thado piu yamna section biu mi achumba aranba amuba ngauba aduga community amata khaidabani loina laina sina mi miyam siribani muslim gi leba koriba Saudi Arabia the UAE loina laina sinari bangaktani aduga akhoi tonga tonga Pakistan naribani Bangladesh mayam naribani aduna akhoi gi lamdam si leiriba sing mayam punamangna akhoi naroi adu na khanbiba tawbiganu yamna section biu mafam kharada nadraga akhoi naroi na khanba yam langani lekai amada nadraga akhoi lekai naroi na khanba yam langani
ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯤ ꯑꯅꯥꯕ ꯑꯝꯇ ꯂꯩꯇꯦꯅ ꯑꯩꯈꯣꯏꯅ ꯃꯨꯛꯇꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯅꯥꯕꯗꯨ ꯂꯥꯛꯇꯕꯒꯤꯅꯤ ꯃꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯆꯦꯛꯁꯤꯟꯅ ꯆꯠꯄꯗꯒꯤ ꯂꯩꯕꯩ ꯋꯥꯅꯤ ꯃꯔꯛꯇꯨꯗ ꯑꯔꯥꯡꯕ ꯑꯝꯇꯪ ꯌꯥꯎꯔꯝꯃꯗꯤ ꯂꯣꯏꯅ ꯃꯔꯤ ꯆꯠꯇꯅ ꯀꯣꯟꯇꯦꯟꯃꯦꯟ ꯖꯣꯟ ꯂꯥꯎꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯁꯣ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯧꯅꯤ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯕ ꯁꯣꯟꯖꯕ ꯃꯌꯥꯝꯗ ꯔꯤꯃꯥꯏꯟ ꯇꯧꯖꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯗꯨꯅ ꯀꯣꯟꯁꯨꯝ ꯕꯤꯃꯣꯂꯥ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁꯦꯟꯖ꯭ꯔꯝꯕꯝ ꯇꯣꯝꯕꯤꯁꯅꯥ ꯑꯩ ꯄꯥꯕ ꯍꯦꯛꯇ ꯊꯣꯛꯇꯦ ꯃꯤꯔꯥꯕꯥꯏ ꯍꯤꯗꯪꯃꯌꯨꯝ ꯊꯥꯒꯠꯆꯔꯤ ꯂꯣꯏ ꯊꯥꯒꯠꯆꯔꯤ ꯑꯞꯁꯥꯅꯥ ꯊꯥꯒꯠꯆꯔꯤ ꯉꯥꯡꯉꯣꯝ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯊꯥꯒꯠꯆꯔꯤ ꯉꯁꯤꯗꯤ ꯂꯥꯏꯚ ꯇꯥꯕ ꯐꯪꯖꯔꯦ ꯁꯣ ꯊꯥꯒꯠꯆꯔꯤ ꯅꯥꯎꯔꯦꯝ ꯄ꯭रिꯌꯣꯖꯤꯠ ꯊꯣꯛꯆꯣ ꯃꯨꯁꯔꯥꯅꯤ ꯀꯣꯃꯣꯗꯤꯉꯣꯝꯕꯝ ꯍꯦꯃꯟꯇ ꯇꯣꯏꯖꯝ ꯕꯤꯒꯔꯥꯅꯤ ꯁꯒꯣꯜ ꯁꯦꯝ ꯀꯂꯝꯕꯥꯁ ꯀꯦꯇ꯭ꯔꯤ ꯕꯦꯝꯆꯥ ꯂꯩꯃ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯈꯝꯅꯥꯝ ꯁꯥꯟꯇꯤ ꯂꯩꯃ ꯁꯥꯟꯇꯤ ꯕꯂꯥ ꯍꯥꯏꯕ ꯁꯥꯟꯇꯤ ꯕꯂꯥ ꯃꯌꯦꯛ ꯌꯥꯝ ꯀꯨꯞꯅ ꯄꯥꯕꯅꯤ ꯎꯗꯕ ꯁꯣ ꯊꯥꯒꯠꯆꯔꯤ ꯆꯟꯆꯟ ꯀꯨꯃꯥꯔꯤ ꯖꯦꯝꯁ ꯂꯥꯡꯕꯝ ꯃꯥꯏ ꯅꯦꯝ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣ ꯖꯦꯝꯁꯅ ꯂꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯦ ꯑꯩꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯡꯃꯒꯤ ꯇꯥꯍꯧꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯦꯅ ꯇꯥꯛꯄꯤꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯉꯧꯂꯨꯕꯨꯏ ꯆꯋꯥꯡ ꯊꯥꯒꯠꯆꯔꯤ ꯒꯥꯡꯃꯩ ꯁꯨꯇꯤ ꯆꯠꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯒꯤꯅꯤ ꯆꯋꯥꯡ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯃꯥ ꯆꯠꯈ꯭ꯔꯗꯤ ꯀꯅꯥꯅ ꯀꯣꯃꯤꯛ ꯇꯧꯍꯧꯅꯤ ꯌꯥꯝ ꯂꯨꯈ꯭ꯔꯦ ꯑꯗꯨꯅꯤ ꯁꯣ ꯊꯥꯒꯠꯆꯔꯤ ꯃꯣꯇꯣꯝ ꯅꯤꯜꯖꯤꯠ ꯑꯖꯤꯁ ꯈꯥꯟꯒꯤꯗꯃꯛ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯌꯥꯏꯐꯕ ꯄꯤꯕꯤꯕ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯄꯥꯟꯃꯩ ꯑꯗꯨꯒ ꯅꯥꯎꯔꯦꯝ ꯒꯣꯄꯥꯜ ꯊꯥꯒꯠꯆꯔꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯆꯪꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯀꯜꯂꯛꯆꯩꯅ ꯇꯥꯛꯄꯤꯔꯤ ꯊꯥꯒꯠꯆꯔꯤ ꯅꯣꯡꯃꯒꯤ ꯂꯦꯞꯇꯨꯅ ꯇꯥꯖꯩ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨꯅ ꯇꯥꯛꯄꯤꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯥꯎꯔꯦꯝ ꯒꯣꯄꯥꯜ ꯁꯔ ꯒꯣꯄꯥꯜ ꯁꯦꯂꯨꯠ ꯇꯧꯖꯔꯤ ꯑꯩꯅꯁꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ ꯈꯔ ꯃꯅꯨꯡ ꯍꯨꯠꯅ ꯎꯕꯤꯕꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯣꯛꯆꯧ ꯃꯨꯁꯔꯥꯅꯤ ꯊꯥꯒꯠꯆꯔꯤ ꯏꯕꯦꯃꯜ ꯑꯗꯨꯒ ꯁꯁꯤꯀꯥꯟꯇ ꯁꯦꯛ ꯑꯁꯂꯝ ꯏꯅꯥꯎꯕꯤ ꯊꯣꯛꯆꯣꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯤꯡꯁꯨ ꯂꯣꯏꯅꯁꯨ ꯄꯥꯖꯅꯤꯡꯕ ꯑꯩꯅ ꯋꯥꯅ ꯏꯖꯔ ꯄꯥꯕꯤꯔꯛꯇꯦ ꯍꯥꯏꯕꯁꯨ ꯍꯣꯔꯦꯟ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯄ ꯌꯥꯎꯕ ꯑꯗꯨꯅꯅꯤ ꯁꯣ ꯂꯣꯏꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯔꯥꯖꯦꯁ ꯀꯥꯏꯗꯦꯝ ꯗꯣꯂꯤ ꯇꯝꯕꯥꯁꯅꯥ ꯀ꯭ꯔꯤꯇꯤꯕꯥ ꯁꯔꯃ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯁꯅꯥꯊꯣꯏ ꯕꯤꯒ꯭ꯌꯥꯔꯥꯅꯤ ꯍꯣꯡꯆꯤꯜꯂꯦꯟ ꯅꯤꯡꯁꯦꯟ ꯊꯥꯒꯠꯆꯔꯤ ꯕꯩꯒꯣ ꯑꯦꯂꯤꯁ ꯄꯦꯅꯥꯎ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯆꯦꯛꯁꯤꯟꯅ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯁꯤ ꯀꯣꯟꯁꯝ ꯕꯤꯃꯂꯥ ꯑꯩ ꯃꯈꯥ ꯇꯥꯅ ꯄꯥꯖꯔꯔꯣꯏ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯌꯦꯡ ꯑꯅꯧꯕ ꯏꯄꯤꯁꯣꯗ ꯑꯃꯒ ꯂꯣꯏꯅꯅ ꯇꯌꯥꯏꯅ ꯁꯛꯄ ꯏꯁꯩ ꯐꯨꯜ ꯏꯁꯩ ꯑꯃ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗꯇ ꯃꯌꯥꯝ ꯇꯥꯍꯟꯖꯒꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯅꯨꯡꯁꯤꯕꯤꯕ ꯃꯈꯩ ꯇꯥꯕꯤꯌꯨ ꯏꯁꯩꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯟꯇꯔꯥꯒ ꯂꯣꯏꯅꯅ ꯏꯁꯩ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯏꯁꯩꯗꯨꯕꯨꯗꯤ ꯚꯤꯗꯤꯑꯣ ꯌꯥꯎꯗꯦ ꯚꯤꯗꯤꯑꯣꯗꯨꯕꯨꯗꯤ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯛꯁꯇ ꯁꯨꯝ ꯅꯣꯡꯃ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯒꯤꯇꯔ ꯑꯃ ꯇꯧꯔꯒ ꯁꯨꯝ ꯁꯛꯆꯔꯛꯀꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯏꯁꯩꯗꯨ ꯌꯥꯝꯅ ꯍꯥꯏꯕꯤꯕꯗꯨ ꯂꯣꯏꯖꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪꯒ ꯊꯋꯥꯏ ꯌꯥꯎꯅ ꯍꯪꯕꯤꯕꯁꯤꯡꯗ ꯄꯥꯎꯁꯤꯁꯨ ꯇꯝꯖꯔꯤ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯆꯤꯊꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯁꯨ ꯍꯌꯦꯡ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ ꯄꯨꯊꯣꯛꯍꯧꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯁꯣꯏꯕ ꯉꯥꯝꯕ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯃꯇꯦꯡ ꯄꯥꯡꯖꯕꯁꯤꯡ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯄꯥꯎꯗꯝꯕꯤꯌꯨ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯂꯩꯔꯕꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯐꯦꯃꯤꯂꯤꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣꯝꯅ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯅꯆꯤꯡꯕꯒꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯃꯤꯟꯅꯁꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯁꯦꯟ ꯑꯩꯈꯣꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯈꯨꯔꯨꯝꯖꯔꯤ Khazuna saklaba laikoni Kanlup kayade itin famni
ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯕ ꯍꯛꯆꯥꯡꯒꯤ ꯊꯋꯥꯏꯅꯤ Diamond FM Radio Diamond FM Radio 91.2 Diamond Radio